ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁ꯭ꯋꯔꯒꯒꯤ ꯑꯞꯁꯔꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯏꯆꯟꯕꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ꯫ ꯀꯧꯖꯦꯡ ꯍꯥꯔꯧꯒꯤ ꯈꯣꯟꯖꯦꯜꯅ ꯃꯥꯏꯀꯩ ꯁꯤꯟꯕ ꯊꯨꯡꯏ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯇꯥꯔꯛꯏ ꯁꯨꯔ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯁꯛꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ꯫ ꯏꯁꯩ ꯃꯌꯦꯛꯇꯤ ꯑꯁꯤꯅꯤ: ꯅꯤꯡꯊꯤꯗ ꯐꯖꯩꯗ, ꯋꯥꯠꯇꯦꯗ ꯄꯥꯗꯦꯗ꯫ ꯋꯥꯍꯩ ꯄꯔꯦꯡ ꯑꯁꯤꯗꯒꯤ ꯍꯦꯟꯗꯕ ꯃꯈꯩ ꯑꯍꯜ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯄꯤꯛꯂꯤꯕ ꯆꯍꯤ 18 ꯁꯨꯗ꯭ꯔꯤꯕ ꯃꯆꯥꯅꯨꯄꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯨꯁꯤꯕ ꯃꯩꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯗꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯤꯛꯂꯥ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯁꯟꯖꯥꯎ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯥꯡꯅ ꯐꯪꯖꯕ ꯃꯆꯥ ꯑꯗꯨꯒꯤꯅ ꯅꯨꯡꯁꯤꯅ ꯃꯥꯂꯦꯝ ꯍꯥꯏꯗꯨꯅ ꯊꯣꯟꯕꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯃꯥꯂꯦꯝꯒꯤ ꯂꯤꯂꯥ ꯌꯦꯡꯖꯔꯒꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯊꯋꯥꯏ ꯇꯥꯅ ꯄꯨꯛꯅꯤꯡ ꯍꯨꯟꯅ ꯅꯣꯛꯆꯔꯤꯕ꯫ ꯃꯥꯂꯦꯝꯅ ꯍꯔꯥꯎꯅ, "ꯌꯥꯔꯦ ꯕꯥ, ꯅꯣꯏ ꯑꯅꯤꯒꯤ ꯏꯁꯩꯗꯣ ꯇꯥꯖꯅꯤꯡꯗ꯭ꯔꯦ꯫ ꯅꯤꯡꯊꯤꯗ ꯐꯖꯩꯗ, ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯃꯠꯇꯁꯨ ꯍꯦꯟꯗꯦ." ꯁꯟꯖꯥꯎꯅ, "ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔ ꯄꯣꯠꯅꯤ꯫ ꯀꯥꯟꯅꯗꯦ, ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ, ꯇꯨꯝꯅꯅꯕ ꯇꯧꯔꯨꯔꯁꯤ ꯏꯆꯥꯊꯣꯏꯕ꯫ ꯃꯥꯂꯦꯝꯅ ꯃꯆꯤꯟ ꯇꯨꯝꯊꯣꯛꯂꯒ, "ꯇꯜꯂꯦ ꯃꯃꯥ, ꯃꯃꯥꯗꯤ ꯆꯤꯟ ꯌꯥꯝꯅ ꯊꯤ, ꯅꯨꯡꯁꯤꯗꯦ, ꯑꯦ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣꯅꯦ ꯏꯆꯥꯗ? ꯄꯥꯕꯗ ꯇꯝꯃꯨ, ꯑꯩ ꯊꯤꯛ ꯇꯧꯒꯦ." ꯃꯥꯂꯦꯝꯅ ꯁꯟꯖꯥꯎꯕꯨ ꯏꯟꯊꯣꯛꯂꯒ, "ꯄꯥꯕꯨꯡꯁꯨꯅꯦ." ꯂꯤꯛꯂꯥꯅ ꯅꯣꯛꯂꯒ, "ꯀꯝꯗꯧꯏ, ꯃꯆꯨ ꯊꯥꯛꯄ ꯌꯥꯎꯈꯣꯗꯅ?" ꯑꯩꯕꯨ ꯏꯆꯥꯗ ꯀꯔꯤ ꯇꯥꯠ ꯇꯧꯈ꯭ꯔꯒꯦꯅꯦ? ꯁꯦꯁꯦ, ꯏꯆꯥꯒꯤ ꯄꯦꯟꯗꯕꯗꯣ ꯄꯥꯕꯗ ꯇꯝꯃꯨꯁꯦ꯫ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯃꯠꯇ ꯅꯨꯡꯁꯤꯗꯦ, ꯅꯆꯤꯟ ꯌꯥꯝꯅ ꯊꯤ꯫ ꯂꯤꯛꯂꯥꯅ ꯃꯥꯂꯦꯝꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯒ, "ꯏꯍꯦ, ꯑꯗꯨꯕꯨ ꯀꯔꯤꯅꯣꯕ? ꯑꯩꯈꯣꯏꯗ ꯇꯝꯗꯅ ꯀꯝꯗꯧꯅ ꯈꯪꯗꯣꯔꯤꯅꯣ? ꯋꯥꯔꯤꯗꯗꯤ ꯅꯨꯡꯇꯤꯒꯤ ꯂꯥꯏꯔꯦꯝꯕꯤ, ꯂꯥꯏꯒꯤ ꯃꯆꯥ ꯍꯦꯂꯣꯏ ꯂꯩ ꯍꯥꯏꯗꯥꯏꯅꯦ? ꯇꯨꯝꯃꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯂꯤꯕꯤ, ꯑꯗꯨꯒ ꯅꯣꯡꯃꯇ ꯑꯩꯅ ꯀꯧꯕꯗꯗꯤ ꯃꯈꯣꯏ ꯑꯃꯠꯇ ꯊꯣꯛꯂꯛꯇꯦ꯫ ꯑꯩꯒꯤ ꯃꯅꯥꯛꯇ ꯅꯣꯡꯃꯇꯁꯨ ꯁꯥꯟꯅꯁꯦ ꯍꯥꯏꯗꯨꯅ ꯂꯥꯛꯇꯦ꯫ ꯑꯩꯅ ꯊꯤꯔꯁꯨ ꯐꯪꯗꯦ꯫ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯖꯤꯜꯂꯤ ꯅꯠꯇ꯭ꯔꯥ? ꯅꯣꯏꯅ ꯆꯤꯟ ꯊꯤꯔꯤ ꯅꯠꯇ꯭ꯔꯥ?" ꯑꯅꯤꯗꯨꯗꯤ ꯁꯥꯟꯅꯄꯣꯠ ꯂꯩꯗꯕꯒꯤ ꯁꯥꯎꯔꯤꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯅꯤꯗꯨ ꯏꯇꯤꯡ ꯇꯤꯡꯅ ꯌꯦꯡꯅꯗꯨꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯁꯟꯖꯥꯎꯅ ꯃꯥꯂꯦꯝꯕꯨ ꯄꯝꯈꯠꯄꯤꯔꯒ, "ꯏꯍꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯃꯣꯏꯗꯤꯅꯦ, ꯂꯥꯏꯒꯤ ꯃꯆꯥꯁꯤꯡ ꯑꯣꯏꯕꯅꯤꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯇꯤꯟꯅꯕ ꯌꯥꯗꯦ꯫ ꯊꯥꯏꯅ ꯃꯇꯝꯗꯗꯤ ꯇꯤꯟꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤꯅꯦ ꯃꯈꯣꯏ ꯇꯥꯏꯕꯪ ꯃꯤꯔꯛꯇ ꯇꯤꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯤꯅꯦ ꯃꯇꯝꯒꯤ ꯑꯑꯣꯟꯕꯅꯤ꯫ ꯏꯆꯥꯅꯕꯨ ꯎꯅꯤꯡꯂꯕꯗꯤ ꯅꯨꯡꯇꯤꯒꯤ ꯇꯨꯝꯃꯝꯗꯥꯏ ꯈꯨꯗꯤꯡꯒꯤꯅꯦ ꯅꯤꯖꯧ, ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯂꯥꯛꯀꯅꯤ." ꯃꯥꯂꯦꯝꯗꯤ ꯑꯉꯥꯡ ꯋꯥꯈꯜ ꯑꯣꯏꯕꯅꯤꯅ ꯊꯥꯖꯔꯗꯨꯅ ꯑꯇꯦꯛꯄ ꯃꯌꯥ ꯑꯗꯨ ꯍꯤꯒꯠꯂꯒ, "ꯑꯁꯦꯡꯀꯤꯔꯣ ꯄꯥꯕ? ꯑꯗꯨꯗꯤ ꯍꯣꯔꯦꯟꯗꯒꯤ ꯑꯩ ꯅꯤꯖꯒꯦꯀꯣ꯫ ꯅꯄꯥ ꯅꯆꯥ ꯋꯥꯔꯤ ꯁꯝꯊꯔꯅꯨ, ꯑꯍꯤꯡ ꯊꯦꯡꯉꯤ, ꯆꯪꯉꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯂꯤꯛꯂꯥꯅ, "ꯏꯆꯥꯊꯣꯏ, ꯐꯃꯨꯡꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯃꯃꯥꯅꯦ, ꯄꯄꯥꯒ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯐꯧꯍꯧꯕ ꯐꯧꯁꯤꯡ ꯑꯗꯣ ꯅꯤꯡꯊꯤꯖꯅ ꯑꯝꯇ ꯀꯨꯞꯁꯜꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯂꯦꯝꯗꯤ ꯃꯃꯥꯅ ꯍꯥꯏꯔꯝꯈꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯊꯃꯣꯏ ꯌꯧꯅ ꯊꯥꯖꯈꯤꯗꯨꯅ ꯃꯀꯣꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯐꯠ ꯍꯥꯡꯗꯣꯛꯂꯒ ꯑꯇꯤꯌꯥꯊꯛꯇ ꯊꯣꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯕꯨ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯌꯦꯡꯖꯔꯝꯂꯒ ꯃꯣꯃꯣꯟ ꯅꯣꯛꯄ ꯃꯥꯏꯊꯣꯡꯗ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯁꯣꯜꯂꯛꯏ, "ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯔꯤꯕ ꯑꯩꯒꯤꯗꯃꯛ ꯁꯥꯟꯅꯅꯕ ꯂꯥꯏꯔꯦꯝꯕꯤꯗꯨ ꯄꯤꯅꯕꯤꯌꯨꯀꯣ꯫ ꯑꯩꯒꯤ ꯁꯥꯟꯅꯃꯤꯟꯅꯅꯕ ꯑꯃꯠꯇ ꯂꯩꯖꯗꯦ, ꯁꯣꯏꯗꯅ ꯄꯤꯕꯤꯌꯨꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥ ꯑꯗꯨ ꯍꯤꯒꯠꯇꯨꯅ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄꯗ ꯎꯔꯦ ꯑꯇꯤꯌꯥ ꯃꯊꯛꯇꯒꯤ ꯑꯔꯪꯕ ꯃꯉꯥꯜ ꯑꯃ, ꯄ꯭ꯔꯤꯊꯤꯕꯤ ꯇꯝꯅ ꯇꯥꯔꯛꯈꯤꯕꯒꯤ ꯃꯇꯧ ꯑꯃ꯫ ꯊꯋꯥꯟꯃꯤꯆꯥꯛ ꯃꯊꯤ ꯄꯥꯏꯊꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯗꯨ ꯎꯕꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯥꯂꯦꯝ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯗꯤ ꯏꯁꯣꯔ ꯈꯨꯔꯨꯝꯖꯈꯤꯕ ꯑꯗꯨꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯤꯕꯅꯤ ꯈꯟꯖꯗꯨꯅ ꯍꯔꯥꯎꯕꯅ ꯅꯣꯛꯆꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯤꯛꯂꯥꯅ, "ꯏꯆꯥꯊꯣꯏ, ꯀꯩꯗꯧꯔꯦ? ꯅꯨꯡꯁꯤꯠ ꯃꯔꯛꯁꯤꯗ ꯅꯪꯅ ꯊꯣꯡꯅꯥꯎꯒꯁꯦ ꯍꯥꯡꯇꯣꯔꯛꯂꯒ ꯅꯌꯥ ꯍꯤꯒꯠꯇꯨꯅ ꯂꯩꯔꯝꯃꯤꯗꯨꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯥꯂꯦꯝꯅ, "ꯏꯃꯥ, ꯍꯧꯖꯤꯛꯇꯅꯦ ꯅꯪꯅ ꯍꯥꯏꯕꯒꯨꯝꯅ ꯑꯩꯅ ꯈꯨꯠ ꯂꯣꯟꯅꯔꯒ ꯏꯁꯣꯔꯗꯅꯦ ꯑꯩꯒ ꯁꯥꯟꯅꯃꯤꯟꯅꯅꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯅ ꯈꯨꯔꯨꯝꯖꯩꯌꯦꯕꯀꯣ꯫ ꯑꯗꯨꯒꯅꯦ ꯑꯩꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯑꯇꯤꯌꯥ ꯃꯊꯛꯇꯒꯤ ꯃꯉꯥꯜ ꯑꯃ ꯄꯥꯏꯊꯔꯛꯄꯩ ꯋꯥꯅꯤ꯫ ꯁꯣꯏꯗꯅ ꯂꯥꯏꯔꯦꯝꯕꯤ ꯂꯥꯛꯂꯤꯕ ꯑꯣꯏꯔꯝꯒꯅꯤꯀꯣ ꯏꯃꯥ꯫ ꯍꯌꯦꯡꯅꯦ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯂꯥꯛꯑꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ." ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯂꯤꯛꯂꯥꯗꯤ ꯈꯪꯂꯦ ꯁꯣꯏꯗꯅ ꯊꯋꯥꯟꯃꯤꯆꯥꯛ ꯃꯊꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ, ꯑꯗꯨꯕꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ,
Ichagi pakhum phanglabanina lao lao. Imaga tumurasiko thengi icha thoiba. Somdana leipak adugi chidai da leiba. Top pa. Khangpoksang macha adudani ahal oirabi hanubi thambal adu. Tumnanaba haiduna phamung kakhatpada ngairi. Khanghaudana ahauba khonjel amaga loinana yuar habagumna leimai adu niglakpa aduda khangprek khangna. Hai, kari matauno. Lebak jakhaiba makai hairiba jwarsibo. Karigumba akanba sapu amasu taki. Irap laptana sutai. Aibu thoktuna yengusira. Ahalga wishalakpaga yumsida itomta leibaga. Karigumba fattaba miyoising oiramlagana kamdauba. Adubo miningi makoldi tadese. Haina karino khangningbana thambal adu musiba bodona ma chukhatlaga mapanda thorakpani. Adubo khangprek khangna bodona du laimaida fatlauna thadakre. Oiramliba matau adu mahak mangla taibangla wakhal takhidre mamit langkhatuna tungda kiduna khanghallammi. Uribado angang nupi macha amani ningaidana magi yum mamang aduda karigumba posak amada famduna leirami. Masamadusu hangama palma chuni. Chegumna ngawrong oba kuchuni. Ataiga iman manadaba top fizol setli. Mamit adu lang nangali angang adugi akoiba aduda. Atiya thaktagi sapukana tarakpagi matawgumna leibaksing adu pungkut kuselli aduba angang adudi kaisu asok apan uramde. Mataw kaya sing aduda thambal su khangli angang adu achamba angang natte haiba. Thambal manak naksinbasu kizai kari tawgadabanu tawfam khangdaduna makok ngauduna leiringai khanghaudana angang nupi macha adugi nungsiraba khonjelda hairai. Bubo Thambal swailawi khonjel adu pukning pumba hukre. Madu tabada thamoy aduna manakta chingsinbagum tawi. Angang aduna Bubo ayam ingi. Thambal amabu oire angang asigi mari makhongdi khangdribani adubu mirak narak yengdaga manakta changsilai aduga pamkhatpiraga imungda pushinge haiduna tawba matamda haujikta angang aduna phamduna leiramba posak adu khanghaudana thuna yangna atiya thakta paikhatkirami. Ngaklibadi asuk thina kusalam kraba leibak sing adu leite manana laikhirami. Mataw kaya sing adu ubada thambal mana uribadu karino manglanda tawribra natraga karino haiduna chuduna leiringai aduda angang aduna nungsiraba khonjelda nokfet tawrakpa aduda ngakna yengtharui pukning sumhatkre rasi adu awatpa leitana lei. Hek ubada thambaldi masumakni haina khankre. Thong adu chetna lonsillaga magi phamung aduda tapna hifta hallaga Nahaki mingbu kari kauge nangbu kanaga lakpano pubokta hayo nangi yumda soidana thinge. Angang adu kaisu khumde nokfet tawna makhut aduna yumthak adumakta da thilami. Thambal su karino khangraduna yumthak aduda yengkhalaklaga. Abok dine lairaba oibana yumse phajana saba ngamde. Aduna nunglei nungsitna maram oiraga humtekpada matek ama hoduna leiribani. Mana khalibana yum ahuba aduda angang aduna noklibani khalli adubu angang aduna di natte haibugumna suktoklaga leirami. Angang aduna mabuk adu pairaga suktoktuna leiba aduda thambalna ihe nangbu chaklamna brane. Angang aduna nang hauraroi matagumna mangakado hanjin noblai. Adudine ngahakta leiramuko aya thubada isugi kher hobirake. Asi haiduna chakumlomda chenkirami angang adu phamung mathak aduda khongrai chanduna famlaga akoibaduda ingak-ngakna mamit adu koyot otuna leikhirami. Thambalna kher adu hauba loiraduna angang aduna leihoriba ka adugi manakta changsilakpadadi mamit adu chapumuk lawba makai tingak akoibaduda yenglai. Ina kuppa mallaba leitingi oiba posak amata leihodaba mahaki khangpoksang adu denkraba matam aduda sanagi phamung phajaraba leitingi oiba atangba posak kaya aduga ka aduda langtik langna nana leiramba adu ubada ngakloidaba kanano. Thambal matin adu kutyo tharaga nupi macha adu kadaida leibano haiduna yenglakpani adubu malang aduda harauna paiduna sanaraga leiramba aduda khangprik khangna tung kangan halli. Hi kari matawno karino thokliba mataw asibo sidi thaibang miyoiba natredana. Angang aduna harauna thambalgi manakta chensilaklaga Bubo ai chaklami. Tanja aduda thambalsu wakhal lakladuna o isu thoi ai wakhal amada tawruri sese aina phajana hauna sangom namna semlaklabani charo. Angang aduna fatlauna laklaga makhut o masawo yamna lamna harauna chakirami.
Loire amuk toiba. Mafam adu koichai chairi. Mamai mamit masa pumba khergi khertana sinba thongkre. Adubu thambal kari sungaklude. Angangi hauna sani. Masumakna chabani khanduna harauna thawai tana yengjay adubu luna khanjiluba matamdadi angang asi kanano haiduna wahang hangningi. Isu thoi nangi mingbu kari kauge. Angang nupi machaduna maya ka khalaga ngakna thambalda yenglai makok adu pairaga. Aibu aigi ming di khangdi. Buba aigi ming kai kauge khangdi. Onthok panida. Kadai dagi lakpano haibusu khumdi. Naming hanglobusu khumdi. Nangna tauri bai ma onthok na luga daurida. Phare phare hauna jatho. Angang aduna harauna chari badu nushiba hemaladuna thambalna nofe tawna hairai. Isudi onthok na rasi laini hek phajaida. Nang imingse chinglembi haina kaurage ko yarabo. Angang nupi machaduna harauna yai haibagumna mangak adu nomlai. Thambalna mathamoida khanjai. Angang ase achamba angang di nate. Adubu kamdauna asuk sakti leba angang ase aihaki inakta thunglabano. Mama mapana kana. Aduga mafam asida kari su taklamda leirambana kari maramgi. Natragana angang asibu hatnanaba thaurang tawbana. Kanagumba angang asibu nungsisaba miyoi amana kaningbagidamak lotuna thanamlibra. Asumna wakal mawon khalaklami wakal lising khalaba matungda kanamtana angang asigi likhun thiraktraba phawbada kanada su takthoklaroi haiduna khankhre. Masuda masuni khanduna yoklage haina ningkhirami. Chinglembi na kheradu hek chaba loibaga hakam wawa chaladuna mamit adu noiraklammi. Thambalna pamkhatpiraga phamung aduda tapna hifalaga. Isu thoi sesi tumthooko. Haibaga nang haude angang adu nakhoktuna tumkhirami. Thambalna nushina mamaiduda nanbiraga. Onthokna thuna tumkhreda kayada nushiribano. Asumna ahingduma haukhirami mathangi numittani. Likla amadi sanjawadu labuk chakadabagi thaurang tawduna leiringai imungdagi malem thoraklaga. Baba aisu lake. Imada khara hayu imana su yade. Malem labukta nungsaga sabane lekhomsu yamna thoi. Phattaba linkang mayam amasu lei. Aduna angangsingna lakpa kudong thigani yumda cheksinane sanaposing adu sanaduna leiramu. Noisidi labuk yam phatte. Aigi sanamina nabakana su leibanate. Maron su thoktaba sanaposingsiga nakhoibu idomtana ngaiba yamna waye. Kuiroye chak chaba amu karaktoini. Ichanane khitang chawrakpaga soidana pubige. Asengbagiro ima. Asumna themduna malem matomta yumaduda leihore imungda fat changkraga sanapot khara lauthoklaga matomta wangangjaduna sanaba haurami. Ngaihak sanaruraba matungda tansalakladuna yenakharomda hauriba hainau pambi adomda laklami. Hainau adu heknanaba honai aduba angang oibana lamba phanglamde. Manak nakpada yenglakpa matamda chai khara sangba ma ubadu laururaga hainau adu heknanaba honai madusu ngamdre. Hektadi heklagi khaladuna hainau pambi aduda sauna yenglaga kakhatlami. Aduga mana thawai tana pamjakiba hainau adu hekpa loiraga kumthage haiduna tawba matamdadi phana wangna kakhalamba adu ipa pakhatna. Asu wangbusibu aina kamaina kakhaluriba. Sidi kamai kumthadoiba. Kanasu leiba nate. Aibu chungthadawriba toisiba. Asi haina upai leitana mamit chajet uisinduna chungtharakpani. Harauna kaisu tawdre haiduna mamit adu pangthorakpa matamdadi. Makuru adu ngaksangangna soktuna I khara thoktuna leiramli. Madu ubada amuk phawba anabagi chaina khangba haijaraktaba malemdo mabukni nungsiraduna khonjel hauna kapli. Mama mapasu kanamta leitabana mabu thembinaba leitre khanglabada khonjel hauna maya adu segaiba makhai kathoklagani kaplibado. Tanja adudani chinglembido yamna thona chensilaklaga malemgi mamangda maya ka aduna ngakna yengduna lepsilai. Malemsu kanagumba amagi mami phanglaba aduda mit adu tapna pangthoklaga yenglakpada masak nungsibi maga lenga oigadabi ama leptuna leiramba aduda machin adu pethoklaga hinadum kesinaraga. Helai dimanbi chalo saida ai ngakta kapke. Chinglembi na ngakna malemda yenglamlaga henadu manak nakna changsilaklaga masu kapadu yausilai. Malem kaplambadagi toklaga chinglembi da ngakchana na yenglaga mapi adu taithokna. Kaigino nangna kapidi. Chinglembi hik chinglaga. Si kappa kaubra. Sidi isinga sumitagi yam tarei. Si kappa kaubra.
ꯆꯤꯡꯂꯦꯝꯕꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯥꯂꯦꯝꯗꯣ ꯑꯅꯥꯕꯒ ꯀꯥꯎꯕ ꯃꯈꯩ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯊꯣꯛꯂꯒ ꯅꯪꯗꯤ ꯉꯥꯎꯏꯅ ꯀꯞꯄꯕꯨ ꯈꯪꯗꯕ ꯇꯥꯔꯛꯏꯗꯣ ꯏꯁꯤꯡ ꯅꯠꯇꯤꯌꯦ ꯄꯤ ꯀꯧꯏ ꯆꯤꯡꯂꯦꯝꯕꯤ ꯀꯞꯄꯗꯨꯒꯤ ꯃꯍꯨꯠꯇ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯗꯨꯗꯤ ꯍꯌꯦꯡꯈꯩ ꯀꯞꯇꯨꯅ ꯄꯤ ꯑꯗꯨꯝ ꯇꯥꯍꯟꯒꯦꯀꯣ ꯑꯗꯨꯒꯅꯦ ꯌꯥꯁꯜꯂꯒ ꯇꯨꯔꯦꯟꯗ ꯍꯩꯊꯒꯦ ꯃꯥꯂꯦꯝꯗꯤ ꯆꯤꯡꯂꯦꯝꯕꯤꯒꯤ ꯉꯥꯡꯊꯣꯔꯛꯂꯤꯕ ꯑꯉꯛꯄ ꯋꯥꯗꯨꯗ ꯅꯣꯛꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ ꯀꯩꯅꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯝꯅ ꯐꯥꯒꯤ ꯇꯧꯔꯤꯁꯦ ꯅꯪ ꯐꯥꯒꯤ ꯌꯥꯝꯅ ꯍꯩ ꯑꯩꯒꯤ ꯕꯨꯕꯣꯛꯅ ꯆꯤꯡꯂꯦꯝꯕꯤ ꯍꯥꯏꯗꯨꯅ ꯀꯧꯏ ꯑꯗꯨꯅ ꯑꯩꯒꯤ ꯃꯤꯡꯁꯦ ꯆꯤꯡꯂꯦꯝꯕꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯑꯩꯗꯤ ꯐꯥꯒꯤ ꯇꯧꯕꯁꯨ ꯍꯩꯇꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ ꯑꯩꯈꯣꯏ ꯑꯥꯗꯗꯤ ꯀꯅꯥꯝꯇ ꯀꯞꯅꯗꯦ ꯄꯤꯁꯨ ꯇꯥꯟꯅꯗꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯥ ꯍꯥꯏꯗꯤ ꯅꯪꯕꯨ ꯀꯥꯏꯗꯒꯤꯅꯣ ꯑꯗꯨꯗꯤ ꯃꯤ ꯁꯤꯔꯕꯁꯨ ꯀꯞꯇ꯭ꯔꯗꯤ ꯅꯣꯛꯅꯕ꯭ꯔꯥ ꯆꯤꯡꯂꯦꯝꯕꯤꯅ ꯃꯈꯨꯠꯇꯨ ꯑꯇꯤꯌꯥꯊꯛꯇ ꯊꯤꯜꯂꯒ ꯑꯁꯤꯗꯅꯦ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯗꯤ ꯁꯤꯕꯁꯨ ꯅꯥꯏꯗꯦ ꯀꯞꯁꯨ ꯀꯞꯅꯗꯦ ꯅꯨꯡꯁꯤꯅꯁꯨ ꯂꯩꯃꯤꯟꯅꯕꯅꯤꯅ ꯅꯣꯡꯃꯇꯁꯨ ꯈꯠꯅꯗꯦ ꯃꯥꯂꯦꯝꯅ ꯆꯤꯡꯂꯦꯝꯕꯤꯅ ꯊꯤꯜꯂꯤꯕ ꯅꯣꯡꯊꯛ ꯑꯗꯨꯗ ꯌꯦꯡꯈꯠꯂꯒ ꯍꯔꯥꯎꯅ ꯅꯪ ꯑꯇꯤꯌꯥꯗꯒꯤ ꯂꯥꯛꯄ꯭ꯔꯣ ꯆꯤꯡꯂꯦꯝꯕꯤꯅ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯒ ꯃꯥꯂꯦꯝ ꯍꯔꯥꯎꯅ ꯑꯌꯥ ꯑꯗꯨꯗꯤ ꯑꯩꯒ ꯁꯥꯟꯅꯃꯤꯟꯅꯅꯕ ꯑꯩꯅ ꯏꯁꯣꯔꯗ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯈꯤꯕ ꯂꯥꯏꯒꯤ ꯃꯆꯥꯗꯣ ꯁꯣꯏꯗꯅ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯋꯥꯗꯨꯗ ꯆꯤꯡꯂꯦꯝꯕꯤ ꯋꯥꯈꯜ ꯃꯥꯡꯂꯦ ꯍꯥꯏꯕꯒꯨꯝꯅ ꯉꯛꯅ ꯌꯦꯡꯂꯛꯏ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯌꯨꯝꯂꯣꯟꯅꯕ ꯑꯍꯜꯁꯤꯡ ꯑꯗꯨꯗꯤ ꯋꯥꯔꯤꯅꯗꯨꯅ ꯅꯣꯛꯆꯔꯝꯃꯤ ꯆꯤꯡꯂꯦꯝꯕꯤꯅ ꯃꯥꯂꯦꯝꯒꯤ ꯃꯈꯨꯔꯨꯒꯤ ꯑꯁꯣꯛꯄꯗꯨ ꯎꯔꯒ ꯅꯨꯡꯉꯥꯏꯇꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯥꯂꯦꯝꯅ ꯃꯌꯥ ꯑꯗꯨ ꯍꯤꯒꯠꯂꯒ ꯑꯩꯅ ꯍꯩꯅꯧ ꯄꯥꯝꯕꯤꯁꯦ ꯀꯥꯔꯨꯕ ꯑꯗꯨꯒꯤ ꯆꯣꯡꯊꯔꯛꯄꯗ ꯁꯣꯛꯏꯅꯤ ꯆꯤꯡꯂꯦꯝꯕꯤꯅ ꯅꯨꯡꯉꯥꯏꯇꯅ ꯃꯥꯂꯦꯝꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯅꯥꯜꯂꯛꯏ ꯃꯥꯂꯦꯝ ꯀꯩꯅꯣ ꯈꯟꯗꯨꯅ ꯉꯛꯆꯥꯅꯅ ꯆꯤꯡꯂꯦꯝꯕꯤꯗ ꯌꯦꯡꯂꯛꯏ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯆꯤꯡꯂꯦꯝꯕꯤꯅ ꯃꯥꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯥꯂꯦꯝꯒꯤ ꯁꯣꯛꯂꯤꯕ ꯃꯈꯣꯡ ꯑꯗꯨꯗ ꯃꯄꯥ ꯑꯗꯨꯗ ꯆꯞ ꯆꯥꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯂꯧꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯏꯅ ꯉꯥꯡꯁꯪ ꯉꯥꯡꯅ ꯍꯨꯕꯥꯠꯇꯨꯅ ꯁꯣꯛꯂꯒ ꯂꯩꯔꯝꯕ ꯃꯥꯂꯦꯝꯒꯤ ꯃꯈꯨꯔꯨ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯐꯖꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯛꯅ ꯅꯪ ꯃꯤꯇ꯭ꯔꯪꯁꯨ ꯄꯥꯏꯕ꯭ꯔꯣ ꯆꯤꯡꯂꯦꯝꯕꯤ ꯌꯦꯡꯉꯣ ꯅꯪꯅ ꯑꯩꯒꯤ ꯈꯣꯡꯁꯤꯗ ꯊꯝꯕꯗꯒꯤ ꯑꯩꯒꯤ ꯑꯁꯣꯛꯄꯁꯦ ꯂꯣꯏꯅ ꯐꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯆꯤꯡꯂꯦꯝꯕꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯏ ꯆꯤꯡꯂꯦꯝꯕꯤ ꯃꯣꯃꯣ ꯅꯣꯛꯅ ꯃꯈꯨꯠ ꯑꯗꯨꯅ ꯆꯦꯠꯅ ꯃꯥꯂꯦꯝꯕꯨ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯂꯥꯛꯑꯣ ꯃꯥꯂꯦꯝ ꯉꯛꯅ ꯀꯥꯏꯗꯅꯣ ꯆꯤꯡꯂꯦꯝꯕꯤ ꯀꯩꯁꯨ ꯈꯨꯝꯂꯛꯇꯦ ꯏꯟꯅꯔꯛꯑꯣ ꯍꯥꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯂꯦꯝꯁꯨ ꯍꯥꯏꯕ ꯏꯟꯕ ꯍꯨꯏ ꯑꯃꯒꯨꯝꯅ ꯏꯟꯅꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯎꯃꯪ ꯑꯣꯏꯅ ꯇꯧꯕ ꯃꯐꯝ ꯑꯃ ꯌꯧꯔꯛꯂꯝꯃꯤ ꯆꯤꯡꯂꯦꯝꯕꯤꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯤꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯃꯥꯂꯦꯝꯅ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ ꯀꯩꯅꯣ ꯀꯔꯤ ꯊꯤꯔꯤꯅꯣ ꯀꯔꯤ ꯃꯥꯡꯈ꯭ꯔꯒꯦ ꯆꯤꯡꯂꯦꯝꯕꯤꯅ ꯐꯪꯂꯦ ꯍꯥꯏꯕꯒꯨꯝꯅ ꯍꯔꯥꯎꯅ ꯅꯣꯛꯂꯒ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯆꯪꯁꯤꯟꯈꯤꯔꯝꯃꯤ ꯃꯥꯂꯦꯝ ꯄꯥꯈꯠꯅ ꯉꯥꯏꯈꯨꯑꯣ ꯐꯠꯇꯕ ꯇꯤꯟꯀꯥꯡ ꯂꯩꯔꯝꯒꯅꯤꯌꯦ ꯆꯦꯟꯁꯤꯟꯈꯤꯅꯨꯑꯣ ꯑꯗꯨꯕꯨ ꯇꯥꯕ ꯀꯧꯕ ꯂꯩꯇꯦ ꯆꯤꯡꯂꯦꯝꯕꯤ ꯀꯔꯤꯁꯨ ꯍꯟꯅ ꯌꯦꯡꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯃꯥꯂꯦꯝꯁꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯈꯜꯂꯨꯕ ꯑꯗꯨꯒꯤ ꯇꯥꯏꯌꯣꯟꯅꯕꯗ ꯌꯥꯝꯅ ꯂꯨꯔꯕ ꯐꯖꯔꯕ ꯏꯁꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯥꯂꯦꯝꯅ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯂꯒ ꯀꯩꯅꯣ ꯏꯁꯤꯡ ꯈꯨꯂꯨꯁꯤꯗꯤ ꯑꯁꯨꯛ ꯂꯨꯕ ꯏꯁꯤꯡꯗꯤ ꯑꯩ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤ ꯆꯤꯡꯂꯦꯝꯕꯤ ꯍꯔꯥꯎꯅ ꯏꯁꯤꯡ ꯑꯗꯨ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯣꯡꯊꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯂꯦꯝꯅ ꯄꯥꯈꯠꯅ ꯆꯤꯡꯂꯦꯝꯕꯤ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯆꯤꯡꯂꯦꯝꯕꯤꯗꯨ ꯃꯁꯦꯛ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯏꯁꯤꯡ ꯃꯌꯥꯏ ꯑꯗꯨꯗ ꯐꯥꯎꯒꯠꯂꯛꯂꯒ ꯃꯥꯂꯪ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛꯂꯛꯏ ꯃꯥꯂꯦꯝ ꯃꯌꯥ ꯑꯗꯨ ꯀꯥꯊꯣꯛꯂꯒ ꯑꯌꯥ ꯆꯤꯡꯂꯦꯝꯕꯤ ꯅꯪꯗꯤ ꯄꯥꯏꯕꯁꯨ ꯉꯝꯕꯣꯏꯔꯦ ꯆꯤꯡꯂꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯁꯤꯡ ꯃꯊꯛ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯗꯕ ꯃꯈꯩ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯥꯂꯦꯝꯕꯨꯁꯨ ꯂꯥꯛꯑꯣ ꯍꯥꯏꯕꯒꯨꯝꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯛꯂꯒ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯥꯂꯦꯝꯒꯤ ꯃꯤꯠꯇꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯉꯁꯤꯗꯤ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯥꯔꯤ ꯇꯥꯕꯗ ꯊꯋꯥꯏ ꯇꯥꯅ ꯇꯥꯖꯈꯤꯕꯅꯤ ꯂꯥꯏꯁꯤꯡꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯃꯤꯇ꯭ꯔꯪ ꯑꯣꯏꯅ ꯇꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯑꯉꯛꯄ ꯃꯌꯥꯝ ꯑꯗꯨ ꯎꯔꯛꯂꯕ ꯑꯗꯨꯗꯗꯤ ꯃꯥꯂꯦꯝ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯑꯌꯥ ꯅꯪꯗꯤ ꯏꯁꯤꯡ ꯃꯊꯛꯇ ꯆꯠꯄꯁꯨ ꯍꯩꯕꯣꯏꯔꯦ ꯅꯪꯗꯤ ꯌꯥꯝ ꯍꯩꯌꯦ ꯆꯤꯡꯂꯦꯝꯕꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯣꯏꯒꯨꯝꯕꯁꯨ ꯅꯠꯇꯦ ꯀꯝꯗꯧꯅ ꯑꯩꯗꯤ ꯏꯁꯤꯡ ꯃꯊꯛꯇ ꯆꯠꯀꯗꯣꯏꯅꯣ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯑꯩꯅ ꯉꯥꯛꯄꯤꯗꯣꯏꯅꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯄꯨꯈ꯭ꯔꯤꯁꯤꯁꯨ ꯌꯥꯝꯅ ꯂꯨꯏ ꯀꯔꯤꯒꯨꯝꯕ ꯑꯩꯗꯤ ꯃꯤꯇ꯭ꯔꯪ ꯍꯩꯇꯕꯅꯤꯅ ꯇꯥꯁꯤꯟꯈꯤꯕ ꯊꯣꯛꯑꯗꯤ ꯑꯩ ꯁꯤꯔꯗꯤ ꯏꯃꯥ ꯕꯕꯥ ꯌꯥꯝꯅ ꯀꯞꯍꯧꯒꯅꯤꯌꯦ ꯆꯤꯡꯂꯦꯝꯕꯤꯅ ꯃꯆꯤꯟ ꯑꯗꯨ ꯅꯨꯡꯁꯤꯅ ꯇꯨꯝꯊꯣꯛꯂꯒ ꯑꯁ
ꯅꯪꯁꯤꯗꯤ ꯅꯨꯄꯥ ꯌꯥꯝ ꯃꯥꯟꯖꯗꯦꯍꯦ꯫ ꯃꯥꯂꯦꯝꯅ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯂꯒ, ꯑꯗꯣ ꯑꯩꯗꯤ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯁꯤꯗꯤ꯫ ꯆꯤꯡꯂꯦꯝꯕꯤꯅ ꯅꯣꯛꯂꯒ, ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯆꯥꯛꯇꯤ ꯃꯌꯥꯝ ꯃꯌꯥꯝ ꯆꯥꯔꯝꯒꯅꯤꯅꯦ꯫ ꯃꯥꯂꯦꯝ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯆꯤꯟ ꯑꯗꯨ ꯄꯥꯅꯕ ꯉꯝꯗ꯭ꯔꯦ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯁꯨ ꯑꯆꯨꯝꯕ ꯑꯣꯏꯕꯅ꯫ ꯍꯣꯏꯅꯦ, ꯂꯥꯛꯑꯒꯦꯅꯦ, ꯑꯗꯣ ꯀꯃꯥꯏꯅ ꯏꯁꯤꯡ ꯃꯊꯛꯇꯨꯗ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕ? ꯂꯥꯛꯇ ꯂꯥꯛꯑꯣ꯫ ꯃꯥꯂꯦꯝ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯤ ꯑꯗꯨꯒ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯊꯩ, ꯃꯇꯤꯟ ꯑꯗꯨ ꯀꯨꯠ ꯌꯣꯠꯊꯔꯒ꯫ ꯐꯔꯦ, ꯑꯗꯣ ꯑꯩ ꯁꯤꯔꯗꯤ ꯌꯥꯔꯣꯏꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯤꯅ ꯀꯤꯅ ꯃꯈꯣꯡ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯊꯥꯡꯒꯠꯄ ꯍꯧꯏ꯫ ꯄꯨꯊꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯃꯁꯥ ꯑꯗꯨꯗ ꯐꯥꯎꯗꯕꯗꯨꯗ ꯃꯃꯤꯠ ꯑꯗꯨ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯃꯩꯉꯥꯜ ꯑꯅꯤꯅ ꯄꯨꯗꯨꯅ ꯏꯁꯤꯡ ꯃꯊꯛ ꯑꯗꯨꯗ ꯆꯠꯄ ꯉꯝꯕ ꯑꯗꯨꯗ ꯍꯔꯥꯎꯅ ꯃꯥꯗꯤ ꯆꯤꯡꯂꯦꯝꯕꯤꯗꯒꯤ ꯍꯦꯟꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯃꯊꯛ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯆꯤꯡꯂꯦꯝꯕꯤꯗꯤ ꯍꯔꯥꯎꯕꯅ ꯃꯥꯂꯦꯝꯒꯤ ꯐꯪꯖꯗꯕ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯆꯔꯝꯃꯤ꯫ ꯃꯥꯂꯦꯝ ꯍꯔꯥꯎꯅ, ꯇꯨ ꯆꯤꯡꯂꯦꯝꯕꯤ, ꯑꯩ ꯄꯥꯏꯔꯤꯁꯦ ꯎꯕ꯭ꯔꯥ? ꯏꯁꯤꯡ ꯃꯊꯛꯇ ꯆꯠꯄꯁꯨ ꯉꯝꯃꯤ꯫ ꯁꯤ ꯅꯪꯅ ꯅꯠꯇ꯭ꯔꯥ? ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯆꯤꯡꯂꯦꯝꯕꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯑꯩꯗꯤ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ, ꯅꯨꯡꯁꯤꯅꯕꯁꯨ ꯌꯥꯗ꯭ꯔꯤ, ꯕꯣꯕꯣꯛꯇ ꯍꯥꯏꯗꯣꯛꯎꯔꯥ? ꯃꯥꯂꯦꯝ ꯃꯌꯥꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯅꯣꯛꯂꯒ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯗꯤ ꯑꯩꯕꯨ ꯑꯁꯨꯝꯅ ꯑꯣꯏꯍꯟꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯅꯤ, ꯅꯨꯡꯁꯤꯅꯕ ꯌꯥꯗꯦ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ? ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯑꯇꯥꯕ ꯃꯤꯑꯣꯏꯅꯗꯤ ꯅꯣꯛꯂꯒ ꯈꯥꯡꯒꯗꯕꯇ ꯉꯥꯏꯔꯦ꯫ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯑꯉꯥꯡꯂꯣꯟꯗ ꯁꯥꯟꯅꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯄꯨꯡꯁꯥꯟꯗ ꯁꯥꯟꯅꯩ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯤꯡꯂꯦꯝꯕꯤꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯇꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯃꯥꯂꯦꯝ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯣꯡꯅ ꯍꯥꯏꯊꯈꯤꯔꯝꯃꯤ꯫ ꯃꯄꯤ ꯃꯔꯣꯜ ꯄꯨꯝꯕ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ꯫ ꯀꯤꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯒ ꯏꯔꯣꯏꯕ ꯍꯩꯇꯕ ꯑꯃꯒꯨꯝ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯄꯪꯀꯥꯎꯗ ꯀꯥꯎꯔꯒ ꯍꯥꯏꯔꯛꯏ, ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ, ꯑꯩ ꯏꯔꯥꯛꯅꯔꯤ, ꯑꯩ ꯁꯤꯒꯗꯧꯔꯦ꯫ ꯆꯤꯡꯂꯦꯝꯕꯤꯅ ꯊꯧꯁꯥꯗꯅ ꯀꯪꯐꯥꯜꯒꯤ ꯁꯔꯨꯛ ꯑꯗꯨꯗ ꯂꯦꯞꯂꯒ, ꯅꯈꯣꯡꯗꯨꯅꯅꯦ ꯑꯝꯇ ꯅꯤꯡꯊꯤꯖꯅ ꯆꯨꯝꯅ ꯂꯦꯞꯄꯣ꯫ ꯂꯦꯞꯊꯨꯝꯗꯕꯅꯤ꯫ ꯋꯥꯗꯣ ꯇꯥꯕꯗ ꯑꯀꯤꯕꯅ ꯂꯥꯎ ꯈꯣꯡꯂꯝꯕ ꯃꯥꯂꯦꯝꯗꯣ ꯂꯦꯞꯄ ꯃꯇꯝꯗ ꯆꯤꯡꯂꯦꯝꯕꯤꯅ ꯍꯥꯏꯕ ꯑꯗꯨꯒꯨꯝꯅ ꯆꯞ ꯆꯥꯅ ꯊꯣꯛꯂꯔꯦ꯫ ꯏꯀꯥꯏꯅ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯂꯒ ꯆꯤꯡꯂꯦꯝꯕꯤꯗ ꯌꯦꯡꯂꯛꯂꯒ ꯃꯈꯨꯠ ꯑꯗꯨꯅ ꯏꯁꯤꯡ ꯈꯔ ꯀꯜꯂꯒ ꯆꯥꯏꯁꯤꯜꯂꯛꯏ꯫ ꯉꯁꯥꯏꯅ ꯍꯥꯏꯔꯛꯎ ꯌꯥꯗ꯭ꯔꯣ ꯁꯛꯊꯤꯕꯤ? ꯑꯩꯗꯤ ꯌꯥꯝ ꯂꯨꯕꯣꯏ ꯈꯜꯂꯨꯔꯦ꯫ ꯆꯤꯡꯂꯦꯝꯕꯤ ꯃꯃꯥꯏꯗ ꯇꯩꯔꯤꯕ ꯏꯁꯤꯡ ꯃꯔꯤꯛꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯁꯥꯎꯔꯥꯡꯅꯅ, ꯃꯤꯇ꯭ꯔꯪꯒꯤ ꯄꯨꯈ꯭ꯔꯤꯅꯤ, ꯂꯥꯏꯁꯤꯡꯅ ꯁꯥꯟꯅꯔꯝꯕ ꯃꯐꯝ ꯑꯣꯏꯕꯅ ꯄꯨꯈ꯭ꯔꯤꯁꯦ ꯎꯕꯗ ꯌꯥꯝꯅ ꯃꯔꯨ ꯂꯨꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤ, ꯂꯦꯞꯊꯨꯝꯗꯕꯅꯤ꯫ ꯃꯥꯂꯦꯝ ꯇꯞꯅ ꯀꯥꯈꯠꯂꯛꯂꯒ ꯃꯄꯤ ꯑꯆꯣꯠꯄ ꯑꯗꯨ ꯐꯔꯪ ꯐꯔꯪ ꯀꯟꯊꯣꯛꯂꯝꯃꯤ꯫ ꯑꯁ, ꯑꯩꯈꯣꯏ ꯃꯥꯅ ꯎꯔꯗꯤ ꯁꯣꯏꯗꯅ ꯐꯨꯔꯅꯤ, ꯏꯁꯤꯡ ꯁꯥꯟꯅꯩ ꯍꯥꯏꯗꯅ꯫ ꯑꯗꯣ ꯌꯨꯝꯗ ꯍꯜꯂꯁꯤ, ꯊꯦꯡꯉꯅꯤ꯫ ꯆꯤꯡꯂꯦꯝꯕꯤꯅ ꯃꯆꯤꯟ ꯑꯗꯨ ꯇꯨꯝꯊꯣꯛꯂꯒ, ꯑꯩ ꯆꯠꯂꯒꯦ, ꯅꯪꯁꯨ ꯐꯖꯅ ꯌꯨꯝꯗ ꯍꯜꯂꯣ, ꯑꯩꯕꯨ ꯁꯛꯊꯤꯕꯤ ꯀꯥꯏꯅ, ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯄ ꯍꯧꯏ꯫ ꯃꯥꯂꯦꯝ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯥꯝꯒꯦ ꯍꯦꯛ ꯇꯧꯕꯒ ꯈꯪꯍꯧꯗꯦ ꯃꯤꯠꯅ ꯀꯨꯞꯄꯗ ꯆꯤꯡꯂꯦꯝꯕꯤꯗꯨ ꯐꯠ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯥꯂꯦꯝꯅ, ꯑꯩꯅ ꯁꯛꯊꯤꯕꯤ ꯍꯥꯏꯔꯨꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯥꯎꯔꯤꯁꯦ꯫ ꯅꯨꯡꯕꯨ ꯅꯨꯡꯁꯤꯍꯦ, ꯏꯁꯣꯔꯁꯦ ꯌꯥꯝ ꯐꯩ, ꯑꯩꯒꯤ ꯑꯅꯤꯡꯕ ꯇꯥꯕꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯂꯤꯛꯂꯥ ꯑꯃꯗꯤ ꯁꯟꯖꯥꯎꯅ ꯃꯥꯂꯦꯝ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯄꯟꯊꯕ ꯂꯩꯇ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯂꯦꯞꯇꯅ ꯆꯦꯜꯂꯛꯂꯕꯅ ꯃꯃꯥ ꯃꯄꯥꯅ ꯂꯥꯞꯅ ꯃꯥꯕꯨ ꯊꯤꯔꯤꯕꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯒ, ꯏꯃꯥ, ꯑꯩ ꯁꯤꯗ ꯂꯩꯌꯦ꯫ ꯂꯤꯛꯂꯥ ꯄꯥꯈꯠꯅ ꯃꯥꯂꯦꯝꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ, ꯅꯠꯇꯦ, ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯒꯦꯕ? ꯑꯩꯅ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯣ ꯍꯥꯏꯔꯒ ꯎꯃꯪꯁꯤꯗ ꯀꯩꯗꯧꯕ ꯆꯪꯉꯣꯏꯅꯣ? ꯐꯠꯇꯕ ꯁꯥꯀꯩ ꯊꯣꯛꯂꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯏꯃꯥꯒꯤ ꯃꯥꯂꯦꯝ? ꯃꯥꯂꯦꯝꯗꯤ ꯋꯥꯈꯜ ꯑꯃꯗꯅꯤ ꯍꯔꯥꯎꯅ ꯃꯃꯥꯗ ꯆꯤꯡꯂꯦꯝꯕꯤꯒꯤ ꯋꯥꯔꯤꯕꯨ ꯇꯝꯖꯩ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯒꯤ ꯋꯥꯈꯜꯒꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥ ꯑꯃꯗꯤ ꯁꯟꯖꯥꯎꯗꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯇꯥꯔꯒ, ꯌꯥꯔꯦ ꯌꯥꯔꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯌꯨꯝꯗ꯫ ꯃꯈꯣꯏꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯌꯨꯝꯊꯪꯅꯕꯤ ꯃꯅꯦ ꯊꯣꯛꯄꯤ ꯅꯨꯡꯁꯤꯔꯩꯅ ꯅꯣꯛꯂꯒ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯂꯛꯅꯔꯛꯏ꯫ ꯍꯥꯏ ꯃꯥꯂꯦꯝ, ꯅꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯕꯨ ꯆꯠꯈ꯭ꯔꯕ꯭ꯔꯥꯅꯦ? ꯃꯥꯂꯦꯝꯅ ꯍꯔꯥꯎꯅ, ꯅꯤꯅꯦ, ꯍꯌꯦꯡꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯦ, ꯑꯩꯅ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯃꯥꯗꯤ ꯇꯟꯗꯟ ꯑꯣꯟꯗꯨꯅ ꯄꯥꯏꯔꯒ ꯆꯠꯈꯤꯕꯩ ꯋꯥꯅꯤ꯫ ꯂꯤꯛꯂꯥꯅ ꯅꯣꯛꯂꯒ, ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ꯫ ꯅꯨꯡꯁꯤꯔꯩꯅ ꯅꯣꯛꯂꯒ, ꯂꯤꯛꯂꯥ, ꯅꯆꯥꯁꯦ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯂꯤꯕꯤ ꯂꯤꯕꯤꯗꯅ ꯃꯀꯣꯛꯁꯦ ꯋꯥꯔꯤꯒꯤ ꯃꯤ ꯉꯥꯛꯇ ꯉꯥꯏꯔꯝꯃꯅꯤ꯫ ꯇꯥꯕꯗꯕꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯤ, ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯃꯁꯛꯅ ꯃꯁꯛ ꯅꯨꯡꯁꯤꯔꯤꯕ, ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅꯣ ꯈꯪꯗꯦꯅꯦ꯫ ꯂꯤꯛꯂꯥꯅ ꯉꯛꯅ, ꯅꯨꯡꯁꯤꯔꯩ, ꯀꯩꯅꯣ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯥꯛꯑꯝꯕ꯭ꯔꯣ ꯁꯤꯗ? ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯤꯌꯦ,
ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯂꯕꯨꯛ ꯑꯁꯦ ꯃꯁꯤꯗꯒꯤ ꯂꯥꯛꯄ ꯑꯩꯅ ꯎꯈꯤ ꯑꯗꯨꯒ ꯃꯥꯂꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯁꯥꯟꯅꯔꯝꯕꯅꯤ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ ꯀꯅꯥꯒꯤ ꯃꯁꯨꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯅꯪ ꯎꯔꯝꯂꯕꯗꯤ ꯐꯒꯗꯕꯅꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯁꯛ ꯀꯌꯥꯝꯅ ꯅꯨꯡꯁꯤ ꯃꯃꯤꯠꯀꯥꯗꯣ ꯇꯔꯥꯎ ꯇꯔꯥꯎꯔꯗꯅ ꯏꯍꯦ ꯑꯣꯟꯊꯣꯛꯄꯅꯤ ꯀꯅꯥꯅꯣ ꯃꯁꯛ ꯍꯦꯛ ꯈꯪꯍꯧꯗꯦꯗ ꯃꯊꯪ ꯂꯥꯛꯄꯗ ꯏꯆꯥꯒꯤ ꯃꯔꯨꯞ ꯁꯥꯟꯅꯔꯝꯂꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯅꯤꯡꯊꯤꯖꯅ ꯑꯍꯥꯎꯕ ꯑꯃ ꯄꯤꯖꯕ ꯇꯥꯔꯦ ꯌꯥꯔꯦꯗ ꯋꯥꯔꯤꯗꯣ ꯂꯦꯞꯄꯣ ꯆꯥꯛ ꯂꯥꯝꯕꯅ ꯆꯥꯛꯈꯥꯎꯁꯤ ꯅꯞꯁꯤꯜꯂꯛꯀꯗꯧꯔꯤ ꯂꯦꯞꯄ ꯉꯝꯁꯤꯜꯂꯛꯇ꯭ꯔꯤ ꯏꯕꯨꯡꯉꯣ ꯆꯠꯂꯨ ꯅꯈꯨꯠ ꯅꯁꯥ ꯍꯥꯝꯗꯣꯛꯆꯧꯔꯣ ꯏꯃꯥꯅꯦ ꯆꯥꯛ ꯊꯤꯔꯝꯃꯒꯦ ꯅꯄꯥꯒ ꯆꯪꯃꯤꯟꯅꯔꯛꯑꯣꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯊꯝꯕꯥꯜꯅ ꯏꯁꯨꯊꯣꯏ ꯅꯪꯕꯨ ꯀꯥꯏ ꯀꯥꯏ ꯌꯧꯔꯨꯔꯒꯦ ꯑꯩꯅꯗꯤ ꯁꯣꯝꯗ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯅꯪ ꯂꯩꯔꯝꯗꯕꯗꯨꯗ ꯄꯥꯈꯠꯇꯅ ꯊꯤꯔꯤ ꯕꯨꯕꯣ ꯑꯩꯅꯅꯦ ꯌꯦꯅꯈꯥꯁꯤꯗ ꯂꯩꯄꯥꯛꯅ ꯆꯐꯨ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅꯅꯦ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯆꯠꯂꯨꯕꯅꯦ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯒꯅꯦ ꯕꯨꯕꯣ ꯑꯩꯕꯨ ꯅꯨꯡꯁꯤꯁꯨ ꯍꯥꯏꯔꯛꯏꯕ ꯊꯝꯕꯥꯜ ꯆꯤꯡꯂꯦꯝꯕꯤꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯑꯈꯨꯏꯕ ꯀꯨꯏꯅ ꯅꯣꯛꯂꯨꯗ꯭ꯔꯕ ꯃꯆꯤꯟ ꯑꯗꯣ ꯀꯥꯔꯞ ꯇꯧꯅ ꯅꯣꯛꯂꯒ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯁꯤꯗꯤ ꯃꯥꯗꯣ ꯑꯩꯕꯨ ꯂꯥꯏꯔꯦꯝꯕꯤ ꯀꯧꯔꯤꯕ ꯑꯩꯅ ꯃꯥꯒꯤ ꯑꯁꯣꯛꯄ ꯃꯈꯣꯡ ꯑꯗꯣ ꯐꯍꯟꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯌꯦ ꯋꯥꯗꯣ ꯇꯥꯕꯗ ꯊꯝꯕꯥꯜ ꯄꯥꯈꯠꯅ ꯏꯁꯨꯊꯣꯏ ꯅꯪ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯅꯪꯒꯤ ꯍꯩꯖꯕ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯎꯠꯊꯣꯛꯂꯨꯔꯤꯕ꯭ꯔꯥ ꯃꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯖꯥꯠꯅꯤꯉꯣ ꯏꯁꯦ ꯄꯨꯡꯁꯣꯏ ꯁꯣꯏꯔꯤ ꯌꯦꯡꯉꯣ ꯏꯁꯨꯊꯣꯏ ꯕꯨꯕꯣꯛ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯃꯐꯝ ꯑꯁꯦ ꯄ꯭ꯔꯤꯊꯤꯕꯤꯅꯤ ꯃꯥꯂꯦꯝꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯄꯥꯜꯂꯤꯕꯅꯤ ꯑꯗꯨꯅꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇ ꯂꯧꯁꯤꯡ ꯁꯥꯟꯅꯕ ꯍꯩꯕ ꯃꯕꯨꯛ ꯐꯠꯇꯕꯁꯨ ꯃꯤꯑꯣꯏꯕꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯀꯅꯥꯒꯨꯝꯕ ꯃꯕꯨꯛ ꯐꯠꯇꯕꯁꯤꯡꯅ ꯅꯪꯅ ꯑꯗꯨꯝꯅ ꯃꯤꯆꯪ ꯁꯤꯖꯤꯟꯅꯕꯗꯣ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯇꯨꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕ ꯌꯥꯏ ꯑꯗꯨꯅꯅꯦ ꯍꯌꯦꯡ ꯃꯈꯩꯗꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯃꯨ ꯅꯇꯣꯝꯇ ꯂꯩꯕ ꯃꯇꯝꯗꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯗꯁꯨ ꯎꯠꯊꯣꯛꯄ ꯌꯥꯗꯦꯀꯣ ꯆꯤꯡꯂꯦꯝꯕꯤ ꯃꯆꯤꯟ ꯑꯗꯨ ꯄꯦꯊꯣꯛꯂꯒ ꯍꯣꯏ ꯑꯗꯨꯕꯨꯕꯣ ꯅꯨꯄꯥ ꯃꯁꯛ ꯐꯖꯕꯗꯣ ꯃꯉꯣꯟꯗꯗꯤ ꯎꯠꯈꯤꯀꯣ ꯃꯥꯗꯤ ꯑꯩꯅ ꯃꯤꯇ꯭ꯔꯪ ꯇꯧꯕꯗꯣ ꯊꯋꯥꯏ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯖꯩ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯏꯁꯨꯊꯣꯏꯕꯤ ꯅꯪꯁꯤꯗꯤ ꯐꯔꯦ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯉꯁꯤ ꯅꯈꯣꯡ ꯅꯈꯨꯠꯀꯥꯗꯣ ꯂꯩꯈꯣꯝ ꯂꯩꯅꯥ ꯉꯥꯛꯇ ꯉꯥꯏꯔꯦ ꯏꯁꯤꯡ ꯑꯁꯥꯕ lumlagane ꯍꯥꯝꯗꯣꯛꯎꯔꯁꯤ ꯆꯤꯡꯂꯦꯝꯕꯤꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯃꯤꯇ꯭ꯔꯪ ꯐꯠ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯣꯠꯄꯁꯤꯡ ꯑꯗꯨ ꯑꯅꯥꯟꯕ ꯍꯛꯆꯥꯡ ꯑꯣꯜꯍꯜꯂꯝꯃꯤ ꯃꯐꯤ ꯑꯗꯨ ꯑꯅꯧꯕ ꯐꯖꯕ ꯑꯃ ꯁꯤꯟꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯌꯥꯗꯨ ꯍꯤꯒꯠꯂꯒ ꯁꯤ ꯑꯣꯏꯗꯤ ꯍꯥꯝꯗꯣꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯊꯝꯕꯥꯜ ꯃꯤꯔꯛꯅꯔꯛ ꯌꯦꯡꯂꯒ ꯌꯦ ꯃꯤꯍꯨꯟ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯊꯕꯛ ꯉꯥꯛꯇ ꯇꯧꯔꯛꯑꯦꯗꯅ ꯏꯁꯨꯊꯣꯏ ꯅꯪꯁꯤꯗꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯃꯥꯂꯦꯝ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕꯤ ꯑꯗꯨ ꯅꯨꯡꯇꯤꯒꯤ ꯄꯨꯜꯂꯛꯂꯝꯃꯤ ꯆꯠꯂꯦ ꯆꯠꯃꯤꯟꯅ ꯆꯥꯔꯦ ꯆꯥꯃꯤꯟꯅ ꯁꯥꯟꯅꯔꯦ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯈꯠꯅꯅꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯐꯣꯏꯅꯅꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯀꯞꯀꯅꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯀꯔꯦꯝꯅꯅꯤ ꯑꯃꯨꯛ ꯇꯣꯏꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯑꯣꯏꯅꯔꯦ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯊꯥꯗꯣꯛꯅꯗꯦ ꯑꯅꯤꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯃꯨꯛ ꯀꯥꯏꯅꯅꯤ ꯅꯣꯡꯉꯥꯜꯂꯒ ꯍꯦꯛꯇ ꯑꯃꯅ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯍꯥꯟꯕ ꯇꯥꯟꯅꯒꯅꯤ ꯃꯇꯝ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯆꯥꯎꯔꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ ꯑꯅꯤꯗꯣ ꯑꯗꯨꯃꯛꯄꯨ ꯍꯥꯟꯅꯒꯤ ꯀꯔꯦꯝ ꯀꯊꯥꯏꯅꯕꯤꯗꯣ ꯍꯟꯅꯔꯝꯗꯦ ꯑꯅꯤꯗꯣ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯂꯣꯏꯅꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅꯤ ꯑꯅꯤꯗꯣ ꯂꯧꯕꯨꯛꯀꯤ ꯂꯧꯔꯤ ꯑꯗꯨꯗ ꯁꯨꯝ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯁꯣꯏꯕꯗꯒꯤ ꯆꯤꯡꯂꯦꯝꯕꯤꯗꯨ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯂꯧꯔꯤ ꯑꯗꯨꯗꯒꯤ ꯅꯥꯟꯊꯗꯨꯅ ꯇꯨꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯤꯕꯝ ꯆꯥꯗꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯅꯣꯛꯂꯒꯇ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯆꯤꯡꯂꯦꯝꯕꯤꯅ ꯇꯨꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯊꯤꯟꯊꯕ ꯂꯩꯇꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯂꯩꯇ꯭ꯔꯗꯨꯅ ꯂꯩꯈꯣꯝ ꯈꯔ ꯇꯩꯔꯕ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯃꯈꯨꯠ ꯑꯣꯝ ꯃꯁꯥꯋ ꯇꯧꯔꯒ ꯃꯤꯊꯛꯄꯤ ꯑꯉꯥꯎꯕꯤ ꯅꯃꯤꯠꯇꯨꯕꯨ ꯑꯇꯤꯌꯥꯗ ꯌꯦꯡꯉꯒ ꯆꯠꯄ꯭ꯔꯣ ꯆꯤꯡꯂꯦꯝꯕꯤꯅ ꯃꯊꯃꯣꯏꯗꯨ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯕ ꯑꯃ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯁꯤꯡꯂꯒ ꯊꯝꯂꯒꯦ ꯈꯜꯂꯝꯕ ꯅꯨꯄꯤ ꯑꯗꯨ ꯃꯥꯂꯦꯝꯅ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯔꯛꯂꯒ ꯁꯧꯒꯠꯄꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯈꯪꯍꯧꯗꯦ ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯈꯨꯠ ꯑꯗꯨ ꯁꯥꯐꯨ ꯀꯟꯅ ꯆꯤꯡꯊꯩ ꯃꯥꯂꯦꯝꯅ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯪꯗꯕꯅ ꯂꯩꯈꯣꯝ ꯇꯣꯠꯂꯤ ꯇꯧꯕ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯎꯞꯁꯤꯟꯗꯨꯅ ꯇꯥꯁꯤꯜꯂꯝꯃꯤ ꯆꯤꯡꯂꯦꯝꯕꯤ ꯍꯧꯒꯠꯂꯛꯂꯒ ꯀꯝꯗꯧꯏ ꯅꯨꯄꯤꯗ ꯀꯔꯦꯝꯅ ꯈꯣꯗꯅ ꯃꯥꯂꯦꯝꯅ ꯀꯩꯁꯨ ꯈꯨꯝꯂꯛꯇꯦ ꯇꯨꯁꯤꯜꯂꯤꯕ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯂꯒ ꯃꯁꯥ ꯃꯇꯣꯝꯇ ꯍꯧꯒꯠꯆꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯗ ꯇꯩꯔꯤꯕ ꯂꯩꯈꯣꯝ ꯑꯗꯨ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯂꯧꯕꯨꯛꯀꯤ ꯑꯅꯩꯕ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯊꯝꯂꯤꯕ ꯑꯗꯨꯗ ꯆꯥꯝꯊꯣꯛꯏ ꯑꯗꯨꯒ ꯀꯩꯁꯨ ꯍꯥꯏꯗ ꯆꯤꯡꯂꯦꯝꯕꯤꯗ ꯍꯥꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯆꯠꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯅ ꯇꯥꯟꯅꯔꯛꯂꯒ ꯑꯌꯥ
ꯗꯥ ꯃꯥꯂꯦꯝ ꯁꯥꯎꯔꯤꯔꯣ? ꯅꯨꯄꯥꯗꯨ ꯀꯩꯝꯇ ꯈꯨꯝꯂꯛꯇꯦ꯫ ꯁꯥꯎꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯥꯎꯁꯤꯟꯅꯔꯤꯕ꯭ꯔꯥ ꯇꯨꯃꯤꯟꯅ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯑꯃꯨꯛꯅ ꯑꯃꯨꯛ ꯃꯥꯂꯦꯝꯒꯤ ꯃꯤꯠꯃꯥꯡꯗ ꯊꯠꯆꯤꯟꯗꯨꯅ ꯅꯣꯛꯁꯤꯜꯂꯤ, ꯑꯃꯨꯛꯅ ꯑꯃꯨꯛ ꯄꯦꯁꯤꯟꯅꯩ, ꯑꯃꯨꯛꯅ ꯑꯃꯨꯛ ꯃꯔꯩ ꯑꯗꯨ ꯇꯤꯡꯊꯣꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯊꯩꯗꯣꯛꯇꯨꯅ ꯃꯣꯡ ꯍꯥꯗꯅ ꯆꯠꯂꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯃꯥꯒꯤ ꯍꯣꯠꯅꯖꯕ ꯑꯗꯨꯗ ꯃꯥꯂꯦꯝꯅ ꯀꯩꯁꯨ ꯊꯧꯁꯥꯕꯤꯔꯛꯇꯕ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯆꯠꯈ꯭ꯔꯤꯕ ꯃꯥꯂꯦꯝꯗ ꯌꯦꯡꯂꯛꯂꯒ "ꯅꯨꯡꯒꯤ ꯊꯃꯣꯏ ꯄꯥꯟꯕ ꯍꯤꯡꯆꯥꯕ" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯧꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯁꯨꯠ ꯇꯧꯗꯨꯅ ꯀꯞꯄ ꯍꯧꯈ꯭ꯔꯦ꯫ ꯁꯨꯠ ꯇꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯥꯂꯦꯝ ꯑꯗꯨ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ ꯃꯃꯥꯏ ꯑꯗꯨ ꯇꯞꯅ ꯆꯤꯡꯂꯦꯝꯕꯤ ꯇꯝꯅ ꯂꯩꯊꯣꯔꯛꯄꯅꯤ꯫ ꯂꯧꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯂꯒ ꯃꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯀꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯈꯣꯜꯗꯤ ꯊꯣꯛꯇ ꯅꯣꯛꯂꯒ ꯇꯞꯅ ꯁꯣꯟꯖꯩ꯫ "ꯀꯝꯗꯧꯏ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯑꯁꯥꯎꯕꯒꯤ ꯁꯛꯇꯝꯗ ꯂꯩꯈ꯭ꯔꯒ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯃꯥꯂꯦꯝꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯑꯦ ꯍꯥꯏꯕ ꯈꯪꯏ, ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯊꯦꯝꯖꯤꯟꯕꯤꯕꯁꯨ ꯇꯧꯗꯦ꯫ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤ ꯁꯥꯎꯔꯥꯡꯅꯅ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯃꯆꯤꯟ ꯊꯧꯔꯕ ꯇꯥ ꯑꯃꯒꯨꯝꯅ ꯃꯃꯤꯠ ꯑꯗꯨ ꯌꯦꯡꯂꯛꯏ꯫ ꯃꯥꯂꯦꯝꯁꯨ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯈꯥꯕ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯃꯃꯥꯏꯗ ꯇꯩꯔꯤꯕ ꯑꯃꯨꯕ ꯂꯩꯈꯣꯝ ꯀꯌꯥꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯥꯂꯦꯝ ꯅꯣꯛꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯒ ꯊꯧꯁꯥꯗꯅ ꯍꯥꯏꯔꯛꯏ꯫ "ꯀꯞꯄꯤꯅꯦꯅ ꯃꯁꯛ ꯏꯊꯤ ꯊꯤꯔꯗꯅ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯁꯛ ꯑꯗꯨꯗꯅꯦ ꯅꯌꯨꯝ ꯄꯥꯟꯕꯒ ꯑꯝꯇ ꯈꯪꯉꯔꯣꯏ꯫ ꯅꯄꯤꯒꯗꯣ ꯇꯩꯊꯣꯛꯄꯤꯔꯛꯄ ꯅꯨꯄꯥꯅꯒ ꯎꯈ꯭ꯔꯕꯗꯤꯅꯦ, ꯃꯣꯏꯒꯤ ꯆꯤꯡꯂꯦꯝꯕꯤꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯊꯤ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯂꯛꯅꯔꯅꯤ." ꯑꯁꯥꯕ ꯊꯥꯎ ꯃꯊꯛꯇ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯄꯒꯨꯝ ꯊꯣꯛꯂꯦ꯫ ꯃꯃꯤꯠ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯡꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯥꯂꯦꯝ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯕꯒꯨꯝꯅ "ꯆꯤꯡꯂꯦꯝꯕꯤ, ꯑꯝꯇ ꯇꯞꯊꯧ. ꯅꯪꯒꯤ ꯍꯦꯛ ꯁꯥꯎꯕꯒ ꯃꯤꯇ꯭ꯔꯪ ꯁꯤꯖꯤꯟꯅꯒꯗꯕꯒꯤ ꯃꯇꯧꯒꯨꯝ ꯅꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯁꯜꯂꯛꯄꯗꯣ ꯃꯐꯝꯁꯤꯗ ꯇꯧꯔꯛꯑꯕꯗꯤꯅꯦ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯎꯈꯤꯅꯤ." ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯂꯦꯝꯕꯤ ꯈꯔ ꯇꯞꯊꯔꯒ "ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝ ꯑꯣꯠꯄ ꯃꯈꯩ ꯂꯛꯅꯔꯤꯕꯁꯦ? ꯑꯩꯁꯦ ꯀꯌꯥꯝ ꯂꯛꯅꯕ ꯄꯥꯝꯃꯤ ꯍꯥ?" ꯃꯥꯂꯦꯝ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯄꯨꯟꯁꯤꯅ ꯂꯩꯔꯤꯐꯥꯎ." ꯆꯤꯡꯂꯦꯝꯕꯤ ꯃꯥꯂꯦꯝꯒꯤ ꯃꯈꯖꯥꯏ ꯑꯗꯨꯗ ꯈꯨꯖꯤꯟꯅ ꯁꯤꯛꯂꯒ "ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯩꯅ ꯂꯩꯔꯤꯕ ꯃꯈꯩ ꯈꯨꯖꯤꯟꯁꯤꯅ ꯄꯦꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯃꯥꯏꯁꯤꯗ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯈꯩ ꯁꯤꯛꯄ ꯇꯥꯔꯤ." ꯃꯥꯂꯦꯝ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯀꯟꯊꯠꯂꯒ ꯃꯃꯥꯏ ꯑꯗꯨ ꯅꯥꯟꯗꯨꯅ ꯁꯨꯒꯠꯇꯨꯅ "ꯃꯁꯤꯗꯤ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅꯤꯅꯦ. ꯃꯈꯨꯖꯤꯟꯁꯤꯅ ꯁꯥꯡꯅ ꯈꯥꯛꯏꯁꯦ ꯈꯪꯅꯤ. ꯅꯣꯡꯃ ꯑꯩꯅ ꯁꯣꯏꯗꯅ ꯀꯛꯊꯠꯄ ꯁꯣꯏꯗ꯭ꯔꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯃꯈꯨꯠ ꯃꯁꯥ ꯑꯗꯨ ꯐꯨꯅꯗꯨꯅ ꯂꯥꯛꯄꯅ ꯂꯧꯕꯨꯛ ꯑꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯂꯒ ꯂꯝꯕꯤ ꯃꯇꯥꯏ ꯑꯗꯨꯗ ꯆꯠꯃꯤꯟꯅꯔꯤꯉꯩꯗ ꯁꯟ ꯒꯥꯔꯤ ꯊꯧꯕ ꯃꯥꯂꯦꯝꯒꯤ ꯃꯇꯥꯎ ꯊꯣꯡꯕꯗꯨ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯒ ꯇꯣꯡꯉꯛꯑꯣꯁꯨ ꯍꯥꯏꯗꯕꯤꯗ ꯍꯦꯛꯇ ꯀꯥꯈꯠꯇꯨꯅ ꯇꯣꯡꯁꯤꯜꯂꯝꯃꯤ꯫ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯃꯈꯣꯡ ꯑꯗꯨ ꯍꯥꯏꯕ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯊꯣꯝꯕꯅ "ꯅꯣꯏ ꯑꯅꯤꯁꯤꯗꯤꯀꯣ ꯌꯥꯝ ꯇꯨꯀꯠꯆꯩꯀꯣ. ꯅꯣꯏ ꯑꯅꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯁꯟ ꯑꯅꯤꯁꯦ ꯃꯔꯥꯏꯕꯛ ꯊꯤꯔꯕꯅꯤ." ꯆꯤꯡꯂꯦꯝꯕꯤꯅ ꯅꯣꯛꯂꯒ ꯊꯧꯁꯥꯗꯅ ꯈꯨꯝꯂꯛꯏ꯫ "ꯀꯩꯒꯤꯅꯣ ꯗꯥ ꯗꯨꯔꯕꯥ?" ꯊꯣꯝꯕ ꯁꯥꯎꯔꯥꯡꯅꯅ ꯌꯦꯡꯂꯒ "ꯆꯤꯡꯂꯦꯝꯕꯤ." "ꯍꯥꯎ ꯍꯥꯎꯑꯣ ꯗꯥ ꯗꯨꯔꯕꯥ." ꯊꯣꯝꯕ ꯁꯥꯎꯅ "ꯅꯪ ꯑꯩꯅ ꯗꯨꯔꯕ ꯀꯧꯒꯅꯨ ꯍꯥꯏꯔꯤꯁꯦ ꯅꯥꯇꯣꯟ ꯁꯨꯃꯥꯡ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯃꯃꯥꯡꯉꯩꯒꯤ ꯋꯥꯅꯦ ꯍꯥꯏꯕ. ꯑꯩꯒꯤ ꯃꯤꯡ ꯊꯣꯝꯕ ꯀꯧꯋꯦꯁꯤ ꯈꯪꯉꯕ ꯅꯠꯇ꯭ꯔꯣ?" "ꯀꯩꯅꯣ ꯊꯣꯝꯕ, ꯅꯪꯅ ꯗꯨꯔꯕ ꯀꯧꯕꯗ ꯑꯗꯨ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯏꯗꯨꯕꯣ? ꯃꯃꯥꯡ ꯃꯄꯣꯛꯇ ꯗꯨꯔꯕ ꯀꯧꯕ ꯅꯨꯄꯥꯅꯒ ꯅꯪꯒꯤ ꯁꯟ ꯒꯥꯔꯤꯁꯦ ꯃꯨꯟꯈꯤꯕꯒ ꯂꯩꯕ꯭ꯔꯣ?" ꯊꯣꯝꯕ ꯁꯥꯎꯅꯤꯡꯅ ꯁꯟ ꯑꯗꯨꯗ ꯂꯤꯆꯩ ꯑꯗꯨꯅ ꯀꯜꯂꯒ "ꯅꯈꯣꯏ ꯑꯅꯤꯅꯦ ꯉꯁꯤꯅꯦ ꯑꯩ ꯁꯥꯎꯔꯛꯇꯅ ꯁꯟ ꯒꯥꯔꯤꯁꯤꯒ ꯄꯨꯂꯞ ꯈꯣꯡꯁꯤꯗ ꯊꯧꯙꯔꯒ ꯁꯤꯃꯤꯟꯅꯅꯤꯀꯣ." ꯆꯤꯡꯂꯦꯝꯕꯤ ꯅꯣꯛꯂꯒ "ꯀꯩꯒꯤꯅꯣꯕ ꯇꯥ ꯊꯣꯝꯕ, ꯃꯔꯝꯗꯨ ꯐꯥꯎꯗꯤ ꯍꯥꯏꯌꯣ, ꯑꯗꯨꯒ ꯀꯧꯕ ꯇꯣꯛꯀꯦꯕ." "ꯈꯪꯗꯦ, ꯑꯗꯨꯒꯤ ꯃꯤꯡꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ. ꯑꯗꯨꯒꯤꯅꯤ, ꯃꯔꯝ ꯀꯩꯁꯨ ꯂꯩꯇꯦ." ꯑꯁꯨꯝꯅ ꯁꯨꯝ ꯂꯦꯞꯇꯅ ꯊꯧꯔꯛꯄꯅ ꯑꯅꯤ ꯑꯗꯣ ꯁꯟ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯆꯣꯡꯊꯍꯧꯔꯒ ꯊꯣꯝꯕꯗ ꯃꯈꯨꯠ ꯑꯗꯨ ꯍꯥꯏꯗꯨꯅ ꯕꯤꯗꯥꯏ ꯇꯧꯔꯝꯃꯤ꯫ ꯃꯥꯂꯦꯝꯅ "ꯆꯤꯡꯂꯦꯝꯕꯤ." "ꯀꯩꯅꯣꯝ ꯍꯥꯏꯌꯨꯔꯥ?" ꯆꯤꯡꯂꯦꯝꯕꯤ ꯀꯩꯁꯨ ꯈꯟꯗꯅ "ꯍꯥꯏꯌꯨ. ꯀꯩꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯀꯣꯏꯔꯛꯏꯗꯨꯅ?" ꯃꯥꯂꯦꯝ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯑꯗꯨꯕꯨꯔꯣ, ꯑꯩꯅꯅꯦ ꯌꯥꯝ ꯄꯥꯝꯖꯕ ꯉꯥꯎꯖꯕ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯤ. ꯑꯗꯣ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯗꯕ, ꯅꯨꯡꯁꯤꯕꯅꯗꯤ ꯂꯣꯏꯔꯕ. ꯑꯗꯣ ꯅꯪꯅ ꯈꯔ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯕꯤꯒꯦꯔꯥ?" ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯂꯦꯝꯕꯤ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯃꯥꯂꯦꯝꯗ ꯐꯠ ꯂꯥꯎꯅ ꯌꯦꯡꯊꯣꯔꯛꯏ꯫ "ꯀꯅꯥꯅꯣ ꯍꯥꯏꯁꯦ? ꯃꯁꯛ ꯃꯃꯤꯡꯗꯣ ꯇꯥꯛꯇ ꯇꯥꯛꯎ. ꯃꯈꯣꯡ ꯊꯨꯗꯦꯛꯎꯒꯦ." ꯃꯥꯂꯦꯝ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯀꯩꯒꯤꯅꯣ? ꯃꯤꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯒ ꯅꯪꯅ ꯅꯊꯧ ꯂꯩꯇꯕ ꯃꯈꯩ ꯃꯈꯣꯡ ꯊꯨꯗꯦꯛꯀꯅꯤ ꯍꯥꯏꯕꯕꯣ? ꯃꯤ ꯃꯆꯥꯗꯨꯗ, ꯑꯁ, ꯃꯃꯤꯡ ꯍꯥꯏꯍꯧꯗꯕꯅ ꯐꯩꯗ."
ꯆꯤꯡꯂꯦꯝꯕꯤ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯂꯒ ꯀꯅꯥꯅꯣ ꯍꯥꯏꯕ ꯁꯠ ꯍꯥꯏꯔꯛꯑꯣ, ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩꯒꯤ ꯃꯤꯆꯪꯁꯦ ꯁꯤꯖꯤꯟꯅꯔꯒ ꯑꯩꯅ ꯊꯤꯕ ꯍꯧꯔꯛꯇꯣꯏꯅꯦ꯫ ꯀꯩꯅꯣ ꯆꯤꯡꯂꯦꯝꯕꯤ, ꯅꯪꯗꯤ ꯁꯣꯟꯅꯗ꯭ꯔꯤꯅ? ꯑꯩꯁꯤꯕꯨ ꯅꯨꯄꯤ ꯊꯤꯔꯣꯅ ꯍꯥꯏꯔꯣ? ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤ ꯅꯠꯇꯕꯒ ꯂꯨꯍꯣꯡꯉꯣ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯒ? ꯑꯩ ꯃꯗꯨ ꯍꯥꯏꯈꯤꯗꯦꯅꯦ, ꯑꯗꯨꯒ ꯀꯩꯒꯤ ꯁꯥꯎꯔꯤꯕ? ꯀꯅꯥꯅ ꯁꯥꯎꯋꯦ ꯍꯥꯏꯅꯣ? ꯑꯩꯗꯤ ꯅꯪꯅ ꯅꯨꯡꯁꯤꯔꯤꯕ ꯃꯤꯁꯛꯇꯣ ꯀꯅꯥꯅꯣ ꯍꯪꯕꯅꯤ꯫ ꯑꯗꯨ ꯍꯥꯏꯔꯁꯨ ꯅꯪꯅ ꯃꯈꯣꯡ ꯊꯨꯗꯦꯛꯀꯅꯤ ꯍꯥꯏꯗꯨꯗꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯉꯣꯟꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯃꯕꯨꯡꯁꯤꯡ ꯑꯗꯨꯅ ꯐꯨꯕ ꯂꯥꯛꯑꯣꯏꯗ꯭ꯔꯣ? ꯑꯩꯕꯨ ꯅꯨꯡꯁꯤꯅꯕ ꯊꯝꯃꯨꯅꯨ ꯍꯥꯏꯔꯕ? ꯆꯤꯡꯂꯦꯝꯕꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯇꯞꯅ ꯑꯩ ꯑꯗꯣ ꯍꯥꯏꯈꯤꯗꯦ, ꯐꯔꯦ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ, ꯑꯗꯣ ꯅꯨꯄꯤꯗꯣ ꯐꯥꯎꯕꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯌꯥꯏꯅ? ꯃꯥꯂꯦꯝ ꯆꯤꯡꯂꯦꯝꯕꯤꯒꯤ ꯑꯁꯥꯎꯕ ꯁꯛꯇꯝ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯥꯗꯣ ꯃꯁꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ, ꯃꯔꯥꯏꯕꯛ ꯇꯣꯡꯂꯞ ꯇꯧꯕ, ꯃꯗꯨꯗ ꯊꯣꯏꯕꯤ ꯈꯨꯀꯛ ꯇꯧꯕ ꯃꯁꯥꯏ ꯑꯗꯨ ꯊꯥꯗꯩ, ꯃꯃꯥꯏ ꯀꯣꯏꯗꯥꯅꯩ, ꯀꯨꯆꯨ ꯇꯉꯧ ꯇꯉꯧ, ꯃꯁꯝꯁꯨ ꯌꯥꯝ ꯁꯥꯡꯏ, ꯃꯃꯤꯠ ꯇꯔꯥꯎ ꯇꯔꯥꯎꯔꯗꯅ ꯃꯁꯛꯇꯣ ꯑꯎꯕ ꯄꯥꯈꯪ ꯈꯨꯗꯤꯡꯅ ꯁꯨꯝꯍꯠꯀꯗꯕ ꯁꯛꯇꯥꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯁꯥꯎꯔꯥꯡꯅꯅ ꯇꯥꯔꯤꯕ ꯆꯤꯡꯂꯦꯝꯕꯤꯗ ꯃꯔꯧ ꯂꯩꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯛꯂꯒ ꯃꯥꯗꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯛꯅ ꯍꯧꯖꯤꯛꯁꯨ ꯑꯁꯥꯎꯕ ꯁꯛꯇꯝ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯌꯦ꯫ ꯆꯨꯝꯅ ꯂꯦꯞꯇꯨꯅ ꯇꯥꯔꯝꯕ ꯆꯤꯡꯂꯦꯝꯕꯤꯗꯣ ꯃꯥꯂꯦꯝꯒꯤ ꯑꯔꯣꯏꯕ ꯋꯥꯍꯩ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯃꯃꯤꯠ ꯑꯗꯨ ꯆꯐꯨꯃꯨꯛ ꯂꯥꯎꯕ ꯃꯈꯩ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯃꯥꯂꯦꯝꯗ ꯌꯦꯡꯂꯛꯏ꯫ ꯃꯥꯂꯦꯝ ꯃꯌꯥ ꯀꯥꯗ ꯅꯣꯛꯂꯒ ꯆꯤꯡꯂꯦꯝꯕꯤ ꯅꯪꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯂꯣꯟꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯆꯦꯛꯁꯤꯟꯅ ꯄꯨꯔꯛꯄ ꯑꯗꯔ ꯒꯨꯂꯥꯞ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯃꯈꯨꯠ ꯑꯗꯨꯅ ꯂꯧꯊꯣꯔꯛꯂꯒ ꯑꯩꯒꯤ ꯗꯥꯂꯣꯏ ꯑꯣꯏꯕꯤꯅꯕ ꯑꯌꯥꯕꯗꯣ ꯅꯐꯝꯗꯒꯤ ꯂꯧꯖꯒꯦ ꯆꯤꯡꯂꯦꯝꯕꯤ꯫ ꯆꯤꯡꯂꯦꯝꯕꯤꯗꯣ ꯃꯗꯨ ꯎꯕꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯄꯤꯔꯥ ꯊꯥꯡꯂꯛꯏ, ꯂꯩꯔꯥꯡ ꯑꯗꯨ ꯂꯧꯁꯤꯜꯂꯒ ꯑꯣꯏꯅꯕꯣꯏ ꯂꯥꯛꯄꯣꯏ꯫ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯨ ꯁꯥꯎꯍꯟꯗ꯭ꯔꯕꯗꯤ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯥ? ꯑꯩꯗꯤ ꯀꯌꯥꯝ ꯄꯥꯈꯠꯂꯨꯔꯦ ꯈꯪꯕ꯭ꯔꯥ? ꯃꯥꯂꯦꯝ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯆꯤꯡꯂꯦꯝꯕꯤꯗ ꯑꯣꯏꯅꯅ ꯃꯅꯥꯇꯣꯟ ꯑꯗꯨ ꯁꯤꯛꯄꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯒ ꯁꯥꯎꯔꯒꯅ ꯅꯁꯛꯇꯣ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯍꯦꯟꯕ ꯑꯗꯨꯒꯤꯅꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯃꯆꯤꯟ ꯑꯗꯨ ꯄꯦꯊꯣꯛꯂꯒ ꯃꯥꯂꯦꯝꯒꯤ ꯃꯔꯦꯡꯕꯥꯟ ꯑꯗꯨꯗ ꯈꯨꯇꯨꯝꯅ ꯑꯣꯏꯅ ꯁꯨꯔꯒ ꯅꯨꯡꯁꯤꯗꯦ, ꯁꯛꯇꯥ ꯊꯤ, ꯁꯛꯊꯤꯕꯣ, ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯀꯥꯏꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯥꯂꯦꯝ ꯅꯣꯛꯂꯒ ꯂꯩꯍꯧꯏ꯫ ꯅꯃꯥꯏꯗꯣ ꯉꯥꯡꯕ ꯍꯦꯟꯃꯜꯂꯦꯀꯣ, ꯃꯆꯨ ꯂꯣꯛꯄ ꯌꯥꯔꯅꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯍꯟꯅ ꯐꯥꯎꯕ ꯇꯥꯈꯤꯗ꯭ꯔꯦ, ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯑꯗꯨꯃꯛ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯕꯣꯛ ꯊꯝꯕꯥꯜ ꯑꯗꯨ ꯃꯥꯡꯒꯣꯜꯗ ꯆꯩꯁꯨ ꯑꯃ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯕ ꯃꯈꯩ ꯆꯦꯜꯂꯛꯄꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯍꯥꯏ ꯏꯁꯨꯊꯣꯏ, ꯀꯔꯤ ꯇꯧꯔꯦ? ꯆꯤꯡꯂꯦꯝꯕꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯗꯥꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯂꯒ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯊꯔꯒ ꯑꯕꯣ, ꯑꯩ ꯂꯨꯍꯣꯡꯕ ꯌꯥꯔꯕ? ꯊꯝꯕꯥꯜ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯍꯩ, ꯀꯔꯤ ꯋꯥꯇꯥꯅꯣꯅꯦ ꯏꯁꯨꯊꯣꯏ ꯑꯗꯨꯗꯤ? ꯑꯩꯗꯤ ꯀꯔꯤ ꯊꯣꯛꯂꯕꯅꯣ ꯍꯥꯏꯗꯅ ꯄꯥꯈꯠꯂꯨꯔꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯅꯤꯡꯉꯥꯏꯒ ꯂꯣꯏꯅꯅ ꯁꯦꯕ ꯍꯥꯏꯌꯣ ꯕꯥꯕꯣ, ꯑꯩ ꯂꯨꯍꯣꯡꯕ ꯌꯥꯔꯕ꯭ꯔꯕ? ꯃꯁꯤꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯂꯣꯏꯗꯕꯅꯤ꯫ ꯆꯠꯊꯣꯛ ꯑꯥꯗ, ꯊꯕꯛꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯒꯦ꯫ ꯆꯤꯡꯂꯦꯝꯕꯤ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯆꯩꯁꯨ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯛ ꯆꯤꯡꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯤꯠꯅ ꯀꯨꯞꯄꯗ ꯁꯥꯕ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯕꯣꯛꯇ ꯑꯃꯨꯛ ꯁꯤꯟꯅꯔꯛꯂꯒ ꯁꯦꯕ, ꯆꯩꯁꯨꯁꯨ ꯁꯥꯕ ꯂꯣꯏꯔꯦ, ꯑꯗꯣ ꯑꯩꯅ ꯍꯪꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯣ? ꯊꯝꯕꯥꯜ ꯆꯤꯡꯂꯦꯝꯕꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯏꯁꯨꯊꯣꯏ, ꯑꯣꯟꯊꯣꯛꯅꯁꯨ ꯉꯥꯎꯏꯗ ꯅꯪꯁꯦ꯫ ꯆꯍꯤ 1-2ꯇꯪꯒ ꯄꯥꯟꯈꯤꯅꯨꯗ, ꯂꯩꯈꯣ ꯀꯩꯗꯧꯒꯦ, ꯑꯉꯥꯡ ꯑꯣꯏꯔꯤ ꯅꯪꯕꯨ꯫ ꯅꯪꯁꯦ ꯆꯍꯤ 14 ꯈꯛꯇꯃꯛ ꯐꯥꯕꯗ ꯉꯥꯏꯔꯤ꯫ ꯆꯤꯡꯂꯦꯝꯕꯤꯅ ꯃꯈꯨꯠ ꯑꯗꯨ ꯊꯦꯛꯂꯒ ꯑꯁ, ꯑꯩꯅꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯉꯀꯥꯟꯁꯤꯗ ꯑꯕꯣꯛꯀꯤꯁꯦ ꯅꯇꯣꯝꯇ ꯂꯩꯍꯧꯅꯤ ꯍꯥꯏꯅ ꯄꯥꯈꯠꯄꯒꯤꯔꯣ? ꯑꯗꯨꯒꯤ ꯑꯣꯏꯗꯤꯅꯦ, ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯌꯨꯝꯁꯨ ꯅꯛꯏ, ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯣꯏꯅꯤ꯫ ꯃꯁꯨꯒꯤ ꯍꯥꯏꯉꯝ ꯇꯧꯉꯝꯗꯕ ꯃꯇꯧ ꯑꯗꯨꯗ ꯊꯝꯕꯥꯜ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯅꯤꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯌꯨꯝꯁꯨ ꯅꯛꯑꯦ ꯍꯥꯏꯔꯕꯅꯤꯅ ꯅꯪꯒꯤꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯂꯔꯣꯏ, ꯃꯥꯂꯦꯝ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯏꯀꯥꯏꯅ ꯃꯃꯥꯏ ꯑꯗꯨ ꯈꯨꯝꯖꯤꯜꯂꯤ, ꯑꯃꯨꯛ ꯏꯈꯠ ꯈꯠꯅ ꯃꯔꯩ ꯑꯗꯨ ꯆꯤꯛꯂꯒ ꯑꯁ, ꯑꯩꯈꯣꯏ ꯕꯣꯛꯁꯤꯗꯤ ꯌꯥꯝ ꯈꯪ ꯃꯥꯜꯂꯤ, ꯌꯥꯝ ꯍꯩꯌꯦ꯫ ꯍꯩ ꯑꯉꯥꯎꯕꯤꯌꯦ, ꯀꯩꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣ? ꯅꯈꯣꯏ ꯑꯅꯤꯁꯦ ꯑꯩꯅ ꯉꯔꯥꯡ ꯅꯍꯥꯟꯇ ꯈꯪꯕ ꯅꯠꯇꯦꯅꯦ, ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯉꯤꯅꯦꯍꯦ꯫ ꯑꯩꯗꯤ ꯀꯨꯏꯔꯦꯗ ꯗꯥ ꯃꯥꯂꯦꯝꯕꯨ ꯅꯨꯡꯁꯤꯔꯛꯄ꯫ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯍꯥꯟꯕ ꯃꯥꯕꯨ ꯎꯕ ꯃꯇꯝꯗ ꯑꯄꯥꯝꯕ ꯄꯣꯛꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯤꯒꯤ ꯃꯄꯣꯛ ꯑꯣꯏꯔꯨꯕꯅ ꯃꯥꯅ ꯍꯥꯏꯔꯛꯄ ꯉꯥꯏꯕꯩ ꯋꯥꯅꯤ꯫ ꯑꯩꯅ ꯏꯇꯣꯝꯇ ꯂꯩꯍꯧꯒꯅꯤ ꯀꯤꯕꯅ ꯅꯪꯕꯨ ꯂꯨꯍꯣꯡꯕ ꯄꯥꯝꯗꯕꯗꯤ ꯅꯠꯇꯦꯍꯦ,
ꯑꯉꯥꯡ ꯑꯣꯏꯔꯤ, ꯈꯔꯅ ꯅꯤꯡꯇꯧꯅ ꯂꯩꯁꯥꯔꯒ ꯂꯩꯖꯧ. ꯑꯗꯨꯒꯤ ꯃꯇꯝ ꯆꯥꯔꯀꯥꯟꯗꯅꯦ ꯂꯨꯍꯣꯡꯁꯤ ꯍꯥꯏꯕꯅꯤ. ꯆꯤꯡꯂꯦꯝꯕꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯕꯣꯛꯄꯨ ꯀꯣꯟꯁꯤꯜꯂꯒ, ꯐꯥꯒꯤ ꯇꯧꯕꯅꯦꯕ ꯑꯕꯣꯛ. ꯏꯅꯤꯡ ꯇꯦꯛꯄ ꯃꯈꯩ ꯂꯩꯁꯥꯈꯤꯗꯣꯏꯅꯤ. ꯑꯗꯨꯒꯅꯦ ꯄꯥꯝꯃꯨꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯈꯤꯗꯣꯏꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯉꯥꯎ ꯉꯥꯎꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ. ꯊꯝꯕꯥꯜ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯑꯣꯟꯊꯣꯛꯄꯒꯤ ꯑꯉꯥꯡꯅꯤꯗꯀꯣ. ꯃꯥꯅꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯤꯕꯅꯣ. ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯁꯤꯗ ꯀꯨꯏꯅꯗꯒꯤ ꯍꯪꯗꯨꯅ ꯂꯥꯛꯄ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯤ ꯉꯁꯤꯁꯨ ꯐꯪꯗ꯭ꯔꯤ. ꯀꯅꯥꯅ ꯀꯗꯥꯏꯗꯒꯤ ꯀꯝꯗꯧꯅ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯅꯥꯛꯇ ꯅꯨꯡꯁꯤꯔꯕꯤ ꯏꯁꯨꯊꯣꯏ ꯑꯣꯏꯅ ꯂꯥꯛꯈꯤꯕꯅꯣ? ꯑꯩ ꯇꯁꯦꯡꯅ ꯈꯪꯅꯤꯡꯏ. ꯇꯟꯖꯥ ꯑꯗꯨꯗ ꯅꯣꯡꯁꯨ ꯆꯨꯊꯕ ꯍꯧꯔꯛꯏ. ꯊꯝꯕꯥꯜꯅ ꯄꯥꯈꯠꯅ, ꯍꯥꯏ ꯏꯁꯨꯊꯣꯏ, ꯅꯣꯡꯁꯨ ꯆꯨꯔꯛꯂꯦ. ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯤꯕ ꯐꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯆꯣꯠꯂꯅꯤ. ꯑꯃꯨꯛꯇ ꯂꯧꯁꯤꯜꯂꯨ ꯂꯥꯎꯅꯦ ꯅꯪꯕꯣ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯆꯥꯛ ꯇꯣꯛꯅꯕ ꯂꯣꯏꯔꯗꯨꯅ ꯃꯕꯣꯛꯄꯨ ꯅꯤꯡꯊꯤꯖꯅ ꯍꯤꯐꯜꯂꯕ ꯃꯇꯨꯡꯗ ꯆꯤꯡꯂꯦꯝꯕꯤꯗꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯨꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ. ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯟꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯕꯒ ꯀꯔꯤꯒꯨꯝꯕ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯕ ꯑꯃ ꯎꯔꯛꯄꯗꯨꯗ ꯐꯠ ꯍꯥꯡꯇꯣꯛꯂꯒ ꯌꯦꯡꯂꯨꯏ. ꯑꯗꯨꯕꯨ ꯀꯩꯁꯨ ꯂꯩꯔꯝꯗꯦ. ꯋꯥꯈꯜꯅ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯒꯦ ꯑꯃꯨꯛ ꯇꯧꯏ. ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ, ꯂꯩꯃꯇꯣꯟ. ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯆꯤꯡꯂꯦꯝꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ. ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯨꯏ. ꯑꯗꯨꯕꯨ ꯃꯗꯨꯗꯁꯨ ꯀꯅꯥꯝꯇ ꯂꯩꯕ ꯎꯔꯝꯗꯦ. ꯑꯗꯨꯕꯨ ꯂꯥꯞꯇꯛꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯁꯕꯥꯟꯗ ꯃꯉꯣꯟꯗ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯕꯗꯨ ꯎꯔꯛꯄ ꯑꯗꯨꯗ ꯄꯥꯈꯠꯅ ꯊꯣꯡ ꯑꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯃꯤ. ꯊꯣꯡ ꯂꯣꯟꯁꯤꯟꯕꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯇꯨꯝꯒꯦ ꯇꯧꯔꯝꯕ ꯊꯝꯕꯥꯜ ꯉꯛꯅ, ꯍꯥꯏ ꯏꯁꯨꯊꯣꯏ, ꯀꯩꯗꯧꯔꯦ? ꯆꯤꯡꯂꯦꯝꯕꯤ ꯃꯕꯣꯛꯇꯗꯤ ꯋꯥꯗꯨ ꯂꯣꯠꯂꯒ, ꯀꯩꯁꯨ ꯇꯧꯗꯤꯌꯦꯕꯣ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯇꯝꯅ ꯐꯠ ꯆꯦꯟꯁꯤꯟꯈꯤ. ꯐꯩꯖꯨꯞ ꯑꯗꯨ ꯃꯀꯣꯛ ꯐꯥꯎꯕ ꯆꯤꯡꯈꯠꯂꯒ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯋꯥꯈꯜ ꯈꯜꯂꯤ. ꯎꯈ꯭ꯔꯤꯕ ꯁꯛꯇꯝ ꯑꯗꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇꯦ. ꯃꯃꯤꯠꯇꯣ ꯃꯉꯥꯜ ꯊꯣꯛꯅ ꯉꯥꯜꯂꯤ. ꯑꯃꯝꯕ ꯑꯍꯤꯡ ꯑꯣꯏꯕꯅ ꯃꯁꯛꯇꯤ ꯁꯦꯡꯅ ꯎꯍꯧꯗꯦ. ꯁꯕꯥꯟꯗꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯏ. ꯀꯅꯥꯅꯣ? ꯀꯔꯤꯅꯣ? ꯀꯔꯤꯒꯤ ꯑꯩꯕꯨ ꯂꯩꯃꯇꯣꯟ ꯍꯥꯏꯅ ꯀꯧꯔꯝꯂꯤꯕꯅꯣ? ꯑꯩ ꯋꯥꯈꯜꯁꯤ ꯂꯥꯡꯇꯛꯅꯤ. ꯉꯁꯤ ꯉꯔꯥꯡꯇ ꯅꯠꯇꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯗꯨꯒꯤ ꯁꯕꯥꯟ ꯑꯗꯨ ꯇꯠꯇꯅ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯀꯧꯔꯝꯕꯅꯤ, ꯂꯩꯃꯇꯣꯟ ꯍꯥꯏꯅ. ꯃꯪꯂꯥꯟ ꯈꯛꯇꯃꯛ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨ. ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯉꯁꯤꯅ ꯇꯥꯏꯕꯪꯁꯤꯗ ꯃꯤꯠꯃꯥꯡꯁꯤꯗ ꯊꯣꯛꯍꯜꯂꯤꯕ? ꯑꯩꯒꯤ ꯋꯥꯈꯜꯁꯤꯅꯔ? ꯑꯩ ꯀꯤꯖꯔꯦ. ꯃꯍꯥꯛ ꯑꯗꯨꯕꯨ ꯀꯅꯥꯅꯣ? ꯑꯁꯤ ꯈꯟꯗꯨꯅ ꯇꯨꯝꯊꯈꯤꯕꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯅꯣꯡꯉꯥꯟꯕ ꯈꯪꯍꯧꯗꯦ. ꯃꯕꯣꯛ ꯊꯝꯕꯥꯜꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯄꯥꯈꯠꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ, ꯑꯕꯣ. ꯊꯝꯕꯥꯜ ꯃꯇꯧꯗꯨꯗ ꯄꯥꯈꯠꯅ, ꯍꯥꯏ ꯀꯩꯅꯣꯅꯦ ꯅꯪꯕꯣ? ꯅꯤꯡꯊꯤꯖꯅ ꯇꯞꯅ ꯍꯧꯒꯠꯂꯨ ꯌꯥꯗ꯭ꯔꯣ? ꯅꯀꯣꯛꯇꯣ ꯉꯥꯎꯔꯅꯤꯅꯦ. ꯆꯤꯡꯂꯦꯝꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯃꯕꯣꯛꯄꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯏ. ꯊꯝꯕꯥꯜꯅ ꯉꯛꯅ, ꯀꯩꯗꯧꯔꯒꯦ ꯏꯁꯨꯕꯣ? ꯑꯕꯣꯛꯇ ꯇꯝꯃꯨꯁꯤ. ꯆꯤꯡꯂꯦꯝꯕꯤꯅ, ꯑꯕꯣꯛ, ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯃꯪꯂꯥꯟꯗꯣ ꯇꯁꯦꯡꯅ ꯑꯀꯤꯕ ꯐꯥꯎꯏ. ꯑꯩꯕꯨ ꯃꯈꯣꯏꯅ ꯐꯥꯅꯅꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ. ꯌꯥꯝ ꯀꯤꯖꯩꯌꯦ ꯕꯣꯕꯣꯛ. ꯊꯝꯕꯥꯜꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯃꯥꯏꯗ ꯀꯥꯔꯤꯕ ꯍꯨꯃꯥꯡ ꯑꯗꯨ ꯇꯩꯊꯣꯛꯄꯤꯔꯒ, ꯃꯀꯨꯃꯪ ꯍꯥꯏꯕꯗꯨꯅꯤ ꯏꯁꯨꯁꯤꯗꯤ, ꯀꯩꯁꯨ ꯇꯧꯔꯣꯏꯁꯤ. ꯌꯦꯡꯉꯣꯏ, ꯑꯩꯅꯦ ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯁꯪꯒꯣꯝ ꯈꯦꯔꯗꯣ ꯍꯧꯕ ꯂꯣꯏꯔꯕꯅꯤ. ꯅꯆꯤꯟ ꯅꯈꯥ ꯁꯦꯡꯗꯣꯛꯑꯒꯅꯦ ꯆꯥꯅꯅꯕ ꯇꯧꯔꯨꯔꯣ ꯆꯠꯂꯣ. ꯇꯟꯖꯥꯗꯨꯗ ꯃꯥꯂꯦꯝꯁꯨ ꯆꯪꯂꯛꯂꯝꯃꯤ. ꯆꯤꯡꯂꯦꯝꯕꯤ ꯎꯕꯗ ꯁꯨꯒꯠꯂꯒ, ꯏꯁ, ꯂꯩꯁꯥꯕꯤꯅꯕꯨ ꯌꯥꯍꯧ ꯑꯗꯨꯛ ꯊꯦꯡꯕ? ꯗꯥꯎ ꯊꯨꯝꯒ ꯌꯥꯔꯣꯏꯍꯦ. ꯑꯗꯨꯗꯤ ꯅꯊꯧ ꯂꯩꯇꯅ ꯁꯤꯗ ꯂꯥꯛꯏꯁꯤꯅ ꯀꯔꯤꯒꯤ? ꯊꯝꯕꯥꯜꯅ ꯅꯣꯛꯂꯒ, ꯅꯈꯣꯏ ꯑꯅꯤꯒꯤ ꯏꯁꯧꯁꯤꯗꯤꯕ. ꯑꯩꯅ ꯀꯧꯕꯅꯦ ꯁꯤꯡ ꯈꯔ ꯈꯥꯏꯍꯟꯒꯦꯅ. ꯆꯤꯡꯂꯦꯝꯕꯤ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯊꯣꯛꯈꯤꯔꯝꯃꯤ. ꯃꯥꯂꯦꯝ ꯂꯛꯅꯔꯒꯦ ꯃꯇꯥꯒꯨꯝ. ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯦ ꯍꯥꯏꯔꯗꯤꯅꯦ ꯌꯥꯍꯧ ꯈꯔ ꯉꯟꯁꯤꯀꯣ. ꯑꯩꯗꯤ ꯂꯝꯆꯠ ꯐꯖꯕꯤꯗꯣ ꯄꯥꯝꯖꯩꯀꯣ. ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯂꯦꯝꯕꯤ ꯁꯥꯎꯔꯥꯡꯅꯅ ꯃꯥꯂꯦꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯐꯦꯠ ꯇꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯃꯥꯂꯦꯝ ꯊꯝꯕꯥꯜ ꯂꯩ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯏꯔꯥꯡ ꯑꯗꯨ ꯍꯧꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯍꯦꯛ ꯂꯩꯁꯤꯜꯂꯛꯄ ꯃꯇꯝꯗ ꯊꯝꯕꯥꯜ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯗꯨꯅ ꯃꯔꯩ ꯑꯗꯨ ꯐꯠ ꯆꯤꯛꯁꯤꯜꯂꯒ ꯃꯃꯥꯏ ꯅꯥꯝꯃ ꯈꯨꯝꯗꯨꯅ ꯂꯩ. ꯊꯝꯕꯥꯜꯅ ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯍꯧꯒꯠꯂꯒ, ꯅꯃꯥꯏꯅꯦ ꯍꯥꯏꯗꯅ ꯏꯊꯥ ꯍꯦꯛ ꯊꯥꯔꯗꯅ ꯁꯒꯨꯟꯗꯒꯤꯁꯨ ꯍꯦꯜꯂꯤ. ꯑꯍꯜ ꯑꯃ ꯂꯩ ꯍꯥꯏꯕꯁꯨ ꯀꯥꯎꯈ꯭ꯔꯦ ꯇꯧꯔꯤꯕ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ. ꯃꯥꯂꯦꯝ ꯃꯀꯣꯛꯇ ꯊꯥꯖꯤꯟꯖꯔꯒ, ꯑꯁ, ꯉꯟꯇꯥꯅ ꯆꯣꯞꯄꯤꯍꯦ. ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯤꯡꯂꯦꯝꯕꯤꯗꯨ ꯄꯥꯇ꯭ꯔ ꯑꯃꯗ ꯈꯦꯔ ꯈꯔ ꯍꯥꯞꯂꯒ ꯁꯤꯡ ꯈꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯥꯂꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ, ꯗꯥ ꯃꯥꯂꯦꯝ, ꯁꯦ ꯋꯥꯔꯝꯕꯅꯤ ꯆꯥꯁꯤꯜꯂꯨ. ꯁꯤ ꯍꯥꯟꯅ ꯆꯥꯔꯣ. ꯏꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯅ ꯋꯥꯍꯟꯕ ꯌꯥꯄꯣꯠꯇꯦ. ꯃꯥꯂꯦꯝꯅ ꯊꯧꯁꯥꯗꯅ,
Nasi naga sengabo nangbo. Jinglembi mamitu khana yenglai mideng aduda khangboi lakboi mayadu higatlaga malemna. Sum nasakto nungsimandana laknabanida. Jinglembi na khera adu malemgi makhut adudagi taplangnu pisalamnaga chatke tawi. Aduga malemna khudang adu tap pharaga. Ngaikhu laikhu nangudabase thabuk suba ngamdeba. Jinglembi makhut adu fatkan thatlaga ningkhang phamtharaklaga. Kaigino nangna namai kaibadu yam khangriduba iboksu lei. Nang mimang tu mayam khangde ikhade khachinadana. Phasai du hoi bema nangse no asu phasai sugat asu phasai sauru su pakjai. Paitho asu ipakta pakjai. Nangonda pakchadaba amta hek leite. Aigi oibagira kaino sibo. Kayada thausadri no yongne. Mina ngangise amta tade wani. Tanjaduda thambalna. Isu thoi amta changa o. Au laebo. Kaukruponi masigi hanubisi itai na ngakta kenage tawbasida itai na kaini ngarang ta nusi harakpada ngai yam henjilakanu ko nang nusi haibadi ngarang khakta oirabasune khangnabadi taibang seba lairingai matamdagi natro nathada ngangaga lehawro ai chale asi hairaga fingna chencha tawduna chatkirami malemsu nofet tawna lehawrami Numidang wairam yausalakpa matam aduda thambalna malembu chak charaga hannanaba haiduna mayumda chatre. Kaitheldagi nga ama leiraga chananaba haiduna makhoi ahum adu wari sanaduna thonglami. Thambal sor sangna hontoklaga. Yengoi malem isuse hayengwai mamitagi mapi machet ama phawba tahalakpa yaroi ko. Adubudi tahaloidabo. Nana nalaga thamduni kaino dubo. Asuk nungsinana harauna laiminaringai makhoi ahumgi nungaibadu thugairage matagom tanja aduda akanba khonjelga loinana yumgi akoibaduda karigumba ahoba khonjel khara taraklami ahum adu khangpre khangna tumin laine malemna thoke haiduna torokpa matamda khanghaudana thong adu kokok thilaklami ahum adu kana oiramgadabano haiduna mipaina thongjaw aduda yenglai thong adu sulon sinba nattabana kanagumba ama changlaklibadu makhoi ahum ngakchanana yenglai jinglembi tu khyau chongi mamit aduna ngakna nupi aduda yenglai garang aigi manglan taibang khangdana otchibi nupi ado natabra hayo mafam sida kai to balakpano aibu otliba karigino lakliba sakhangdabi adugi seliba fizol amadi atege iman manadaba mangal thokna ngaliba mamit ani adu ubada taibang miyoiba natre haiba makhoi ahumna chapchana khangle Nupiduna no fetawna ingna. Ayhak ase, swargagi lairembisingi maraktagi amani. Wadu tabada ahumdu thawgalon utlaga. Mafam sida lakpibabu kari takpigadabano. Yum masigi akoiba sinba thongna aina mitrangi kuyomna pungkup kupsinduna thamkrabani. Maramdi, lairembi ay lay haiba atopa taibang miyoiba kanana su khangan uhandanaba haiduna. Mafam asida. Aigi tahawraba mani ado khunba amuk lakpani. Wahaido tabada thambaldi jingnabana pik thankiduna taniklaba khonjelda. Haibiyu, takbiyu, aikhoina kari mateng pangjau haibano. Nupi aduna jangsilaklaga jingnembibu nungsina yengdaga. Nangna nacha sakna yugliba angang nupi macha ase aigi hek pokjaba ichani. Mahakpu lawba lakpani. Haujingba, aikhoi ani lairekpakta chatlanabagi paujel lakli. Wadu taramba malem chadabu makai lairembi aduda yenglai lairembidu no fetawna yengliba mideng asigi pakum pirage khanna wa makha samtharai. Ayhak ase lairepaki amata yauzabi lairembi misnani. Matamgi matung inna aibu lairemba amada luhongba tarami lusu luhongki. Adubu aigi laibak thiribadi aina lairembani khanna luhongluriba mahak ado mitrang haiba hingchayai tamba amagi saklun lawduna lakpa. Mahakna tat tawduna onba lairemba oiramki. Madushu aina ahanba nushiraba icha ase phangjaraba matungda. Tasengbadi hingchabado mabuk phattaba amadi nate. Yamna phai. Aibusu mana thamoi sengna nushiba oikibana. Mana lairemba amagi saklon lawduna. Aibu luhongnaba simkiba khujin thawrang. Adu mabu atopa lairemba singna. Hingchabani haiba khanglakpa mikupta lairepak ado lan hauki. Mabu sibagi chairak piki. Aigi icha asisu hingchabagi iyawe haiduna mabusu hatnanaba wa thoklakpadagi. Aina ichabu nungshibu kaubani. Mafam chaba ama yenglaga mitrangi phambal ama tonghanduna thakibani.
ꯑꯩꯁꯨ ꯁꯥꯎꯗꯨꯅ ꯏꯆꯥ ꯍꯥꯠꯀꯦ ꯇꯧꯕ ꯂꯥꯏꯔꯤꯛꯄꯥꯛꯁꯤꯗꯗꯤ ꯂꯩꯈ꯭ꯔꯔꯣꯏ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯗ ꯈꯣꯡꯗꯥꯔꯛꯈꯤ꯫ ꯑꯩꯒ ꯏꯆꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ ꯈꯪꯂꯕꯗꯤ ꯏꯆꯥ ꯑꯁꯤꯕꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯈꯤꯒꯗ꯭ꯔꯥ ꯄꯥꯈꯠꯆꯗꯨꯅ ꯂꯥꯞꯅ ꯃꯥꯕꯨ ꯁꯪꯖꯕꯅꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯑꯃꯁꯨꯡ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯕꯤꯔꯛꯇꯨꯅ ꯁ꯭ꯋꯔꯒꯗ ꯂꯥꯛꯅꯅꯕ ꯍꯥꯏꯗꯨꯅ ꯏꯄꯥ ꯁꯣꯔꯥꯔꯦꯜꯅ ꯄꯥꯎ ꯊꯥꯕꯤꯔꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯀꯌꯥꯅ ꯑꯩꯈꯣꯏꯕꯨ ꯄꯨꯒꯗꯕꯒꯤ ꯃꯄꯥꯜꯗ ꯑꯀꯣꯏꯕꯗ ꯂꯦꯞꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯆꯦꯟꯊꯔꯛꯂꯦ ꯃꯄꯤ ꯑꯗꯨ ꯂꯦꯞꯇꯅ, ꯑꯗꯨꯒ ꯃꯥꯂꯦꯝꯗ ꯅꯤꯡꯉꯝꯗꯅ ꯑꯀꯤꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯆꯨꯝꯂꯝꯕ ꯌꯥꯏ ꯋꯥꯐꯝ ꯑꯗꯨ, ꯑꯗꯨꯕꯨ ꯏꯃꯥ ꯁꯛꯂꯕꯤ, ꯁ꯭ꯋꯔꯒꯗ ꯆꯠꯇꯕꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏꯗ꯭ꯔꯥ? ꯑꯩꯗꯤ ꯂꯥꯏꯒꯤ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒ ꯄꯨꯟꯗꯨꯅ ꯆꯥꯎꯖꯔꯛꯄꯅꯤ꯫ ꯃꯈꯣꯏꯕꯨ ꯀꯥꯎꯊꯣꯛꯄꯗꯤ ꯑꯩ ꯉꯝꯒꯗꯕ ꯃꯥꯟꯗꯤꯌꯦ꯫ ꯃꯤꯁꯅꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯛꯏ꯫ ꯏꯆꯥꯊꯣꯏ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯂꯥꯏ ꯑꯩꯈꯣꯏꯅ ꯄꯨꯟꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯍꯤꯡꯕ ꯌꯥꯔꯣꯏ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯅ ꯅꯪꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯕ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯪ ꯑꯁꯤ ꯑꯆꯝꯕ ꯃꯤꯁꯛ ꯅꯠꯇꯦ, ꯂꯥꯏꯁꯤꯡꯒꯤ ꯃꯆꯥꯅꯤ ꯈꯪꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯃꯗꯤ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯀꯌꯥꯅ ꯅꯪꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯅꯤ꯫ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯅꯪꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕꯅ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯍꯨꯕ ꯉꯝꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯣ ꯍꯦꯜꯂꯤ, ꯆꯠꯅꯅꯕ ꯇꯧꯔꯁꯤ꯫ ꯊꯝꯕꯥꯜꯗ ꯑꯃꯨꯛ ꯌꯦꯡꯂꯛꯂꯒ, ꯏꯃꯥ ꯁꯛꯂꯕꯤ, ꯑꯗꯣꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯅꯍꯥꯛꯀꯤ ꯑꯆꯧꯕ ꯃꯅꯥ ꯑꯃ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯊꯝꯕꯥꯜ ꯅꯨꯡꯉꯥꯏꯇꯅ, ꯑꯩꯒꯤꯗꯤ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯑꯣꯏꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯪꯂꯥꯟ ꯈꯛꯇ ꯉꯥꯏꯍꯧꯔꯒꯗꯧꯔꯤ꯫ ꯑꯩ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯄꯥꯝꯖꯗꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯐꯝ ꯆꯥꯅ ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯈꯪꯍꯧꯕ ꯑꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯥꯎꯏ꯫ ꯃꯤꯁꯅꯥꯅ ꯃꯥꯂꯦꯝꯕꯨ ꯃꯔꯧ ꯂꯩꯅ ꯌꯦꯡꯂꯒ, ꯑꯩꯅ ꯈꯪꯏ, ꯏꯆꯥꯒ ꯅꯪꯒ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯖꯩ ꯍꯥꯏꯕ, ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ, ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯪꯂꯥꯟꯅꯤ ꯍꯥꯏꯅ ꯈꯟꯇꯣꯛꯄ ꯇꯥꯕꯅꯤ꯫ ꯑꯩꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏ, ꯀꯅꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯂꯥꯏꯁꯤꯡꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯑꯣꯏꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯃꯇꯦꯡ ꯆꯪꯁꯤꯟꯗꯨꯅ ꯄꯥꯡꯕ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯏ ꯑꯣꯏꯔꯝꯕꯅ ꯑꯩꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯑꯗꯨꯒꯤꯗꯃꯛꯇ ꯍꯔꯥꯎꯅ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨ ꯀꯠꯊꯣꯛꯄ ꯍꯩꯕ ꯇꯝꯃꯨ꯫ ꯃꯥꯂꯦꯝ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯆꯤꯡꯂꯦꯝꯕꯤꯕꯨ ꯌꯦꯡꯂꯒ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯀꯞꯂꯒ ꯃꯈꯨꯠ ꯂꯣꯟꯅꯔꯒ, ꯏꯃꯥꯒꯨꯝꯂꯕꯤ, ꯌꯥꯔꯕꯗꯤ ꯃꯍꯥꯛꯄꯨ ꯊꯝꯕꯤꯔꯝꯃꯨ, ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯨꯔꯦ, ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯀꯥꯏꯅꯕ ꯉꯝꯂꯣꯏ꯫ ꯃꯍꯥꯛꯁꯦ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯛ ꯁꯥꯡꯈ꯭ꯔꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯩꯅ ꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯣ? ꯑꯩ ꯌꯥꯝ ꯋꯥꯒꯅꯤ꯫ ꯃꯤꯁꯅꯥꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, ꯅꯨꯄꯥ ꯃꯆꯥ, ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ, ꯏꯆꯥꯁꯦ ꯑꯋꯥꯐꯝꯗ ꯄꯨꯁꯤꯟꯕ ꯉꯝꯂꯣꯏ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯊꯅꯝꯕ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯒꯅꯤ꯫ ꯅꯨꯡꯁꯤꯔꯕꯗꯤ ꯃꯥꯒꯤ ꯌꯥꯏꯐꯕ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯉꯨ꯫ ꯆꯤꯡꯂꯦꯝꯕꯤ ꯀꯞꯂꯒ, ꯏꯃꯥ, ꯑꯩ ꯗꯥ ꯃꯥꯂꯦꯝꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯃꯥ꯫ ꯃꯤꯁꯅꯥꯅ ꯑꯃꯨꯛꯇꯪ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞꯂꯥꯎꯅ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯆꯠꯂꯤ꯫ ꯃꯥꯂꯦꯝꯁꯨ ꯇꯥꯟꯅꯔꯛꯏ꯫ ꯃꯄꯥꯜ ꯇꯝꯅ ꯆꯤꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯂꯥꯏꯁꯤꯡꯒꯤ ꯃꯅꯥꯏ ꯃꯁꯤꯜꯅ ꯄꯤꯛꯊꯟꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯗꯅ ꯃꯤꯇ꯭ꯔꯪꯒꯤ ꯑꯣꯏꯕ ꯑꯄꯥꯏꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯂꯦꯝꯅ, ꯏꯃꯥꯒꯨꯝꯂꯕꯤ, ꯑꯃꯨꯛꯇꯗꯤ ꯇꯥꯕꯤꯌꯨ, ꯃꯥꯕꯨ ꯄꯨꯕꯤꯈꯤꯅꯨ꯫ ꯃꯤꯁꯅꯥꯅ ꯃꯃꯤꯠ ꯑꯗꯨꯅ ꯐꯩꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯈꯪꯂꯕꯅ ꯃꯥꯂꯦꯝꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯀꯞꯂꯒ, ꯗꯥ ꯃꯥꯂꯦꯝ! ꯑꯁꯨꯝꯅ ꯆꯤꯡꯂꯦꯝꯕꯤ ꯑꯃꯗꯤ ꯃꯤꯁꯅꯥꯗꯨ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯈꯠꯈ꯭ꯔꯦ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯃꯤꯠꯅ ꯀꯨꯞꯄꯗ ꯇꯟꯗꯟꯒꯤ ꯁꯥꯌꯣꯟ ꯂꯣꯏꯅ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯨꯝꯂꯕ, ꯌꯥꯝꯅ ꯑꯀꯟꯕ, ꯃꯩꯕꯨꯜꯒ ꯂꯣꯏꯅꯕ ꯀꯣꯔꯣꯛ ꯀꯣꯏꯕ ꯃꯤꯡꯁꯦꯜꯒꯤ ꯊꯣꯡꯖꯥꯎ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯐꯨꯠ ꯐꯨꯠ ꯐꯥꯎꯖꯤꯟꯗꯨꯅ ꯄꯥꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯥꯂꯦꯝ ꯆꯪꯁꯤꯟꯕꯁꯨ ꯉꯝꯕ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯪꯁꯤꯟꯅꯕꯗꯤ ꯀꯟꯅ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ꯫ ꯃꯆꯤꯟꯗꯗꯤ ꯍꯧꯖꯤꯛꯁꯨ ꯁꯣꯜꯂꯤ, ꯆꯤꯡꯂꯦꯝꯕꯤ ꯍꯥꯏꯗꯨꯅ꯫ ꯆꯤꯡꯂꯦꯝꯕꯤꯁꯨ ꯀꯞꯂꯒ ꯀꯧꯔꯛꯏ, ꯗꯥ ꯃꯥꯂꯦꯝ! ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯒ ꯃꯤꯁꯅꯥꯗꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯥ ꯀꯩꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯅꯨꯡꯉꯥꯏꯇꯅ ꯃꯥꯂꯦꯝꯗ ꯌꯦꯡꯂꯒ, ꯅꯨꯄꯥ ꯃꯆꯥ, ꯃꯐꯝ ꯑꯁꯤꯗ ꯅꯛꯅ ꯆꯪꯁꯤꯜꯂꯛꯀꯅꯨ, ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯁꯣꯛꯀꯅꯤ꯫ ꯃꯁꯦ ꯂꯥꯏꯁꯤꯡꯒꯤ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯑꯣꯏꯔꯤꯕ ꯊꯣꯡꯖꯥꯎꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯆꯪꯕꯗ ꯅꯁꯥ ꯑꯗꯨ ꯃꯩꯅ ꯆꯥꯛꯊꯦꯛꯄꯒꯨꯝ ꯆꯥꯛꯊꯦꯛꯀꯅꯤ, ꯃꯥꯡꯒꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛ ꯆꯪꯁꯤꯜꯂꯛꯀꯅꯨ꯫ ꯑꯗꯨꯕꯨ ꯃꯥꯂꯦꯝ ꯇꯥꯔꯕꯁꯨ ꯇꯥꯁꯤꯟꯅꯗꯦ꯫
ngamliba makai induna sum changsilaklammi. Matau adubu yengba ngamdraduna Chinglembina khonjel hauna launa kaplaga Da Malem nang lihoro aigi nakta changsilakano. Malem sum changsilakpana makhoigi manak yogadaba khaji khakta ngaisilakle adubu nakpa henjilakliba makai masa ado sitliba akanba mahu puba nungsit aduna masa ado mai chakpagumna faurai litliba furit adu sumatat matat segairi. Aroiba oina amuktangdi yengjaningba saktam adu uba phangnanaba changsilakpani adubu khanghaude masado mai itlaba amagumna ngangsang na masa pumba chakthekpa haurakle. Chinglembi yengba ngamdraduna mamada pakhatna yenglaga Ima mabumta kanbiyo ima. Misna nungaitana hai ngamlo ichathoi. Chinglembi nungaitana piroinaba saktam aduda malemda yenglai. Asum leptana changsilakpana malemsu Chinglembina tongliba sagol gari adugi manakta yausilaklammi. Momo noklaga ngamboi ngamdaboy makhong adu thanglaga makhut adu wana tingthorai aduga nungfet tawraga aigi nungsibi taloi. Chinglembi su makhut adubu tanaduna sokloi adubu mani hek sokluba adudadi khanghaudana malem adu mitna kuppada maina pumchak chakhiduna kallaba nungshitki irai aduna chenduna pukhre. Aroiba mikup adu phawba Chinglembi kaptuna khonjel thokna kauhawi Da Malem. Malem su aroiba oina chaklaba mairigi marak aduda nokfet tawba maithongda harauna tungkhul adumak tankre. Mamit adu tapna uisinkhre ukhidre mami samkhre. Chinglembi khonjel hauna kaplaga mamabu chetna konsilaga kapcharai. Misna machagi matawudu yengba ngamdraduna mitang sizinaraga wakhal manghankhirami. Isisiba makhai tumthakraba macha adugi mamitagi leptana sintharakliba pirang adusu mikup aduda mitrangi mingsel thongjaw adu mangkhre sorga tamna yaukhra male. Adubu thambalde angawba amagumna langna thokliba thawan michag aduda yengkhatuna leihawi. Khalli wakhalda likla amadi sanjawna machadi kadaidano hanglakpada mahakna kari pakhum pigani.